ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯥꯡꯄꯣꯛꯁꯪ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯈꯥꯡꯄꯣꯛꯁꯪ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯟꯅꯕ ꯊꯧꯉꯝꯕ ꯅꯅꯥꯎꯕ ꯊꯧꯕ ꯌꯥꯏꯐꯕ ꯃꯈꯣꯏ ꯃꯉꯥ ꯄꯥꯠ ꯑꯃꯗ ꯍꯤ ꯍꯣꯟꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯊꯥꯞꯅ ꯀꯅꯥꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯏꯁꯤꯡ ꯏꯌꯥꯏꯗ ꯍꯤ ꯍꯣꯟꯗꯨꯅ ꯃꯍꯥꯛꯁꯨ ꯉꯥ ꯐꯥꯕ ꯑꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯉꯥꯏꯍꯥꯛꯇꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯟꯖꯩ ꯀꯌꯥꯗ ꯃꯊꯧꯅꯥ ꯐꯔꯤꯕ ꯅꯨꯄꯤꯅꯣꯅꯤ ꯁꯛꯇ ꯆꯨꯗ ꯆꯪꯈꯣꯜꯂꯕꯤ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯈꯪ ꯊꯃꯣꯏ ꯍꯨꯔꯤꯕꯤ ꯅꯪꯕꯨ ꯂꯝꯂꯦꯟ ꯀꯩꯗꯒꯤꯅꯣ ꯀꯔꯤ ꯂꯝꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡꯕ ꯑꯣꯏꯔꯤꯒꯕ ꯑꯁꯣꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯏꯐꯕꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯀꯩꯅꯣ ꯌꯥꯏꯐꯕ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯀꯦ ꯈꯪꯀꯧ ꯀꯧꯔꯛꯏꯗꯨꯕꯣ ꯐꯖꯅ ꯀꯧꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯦꯔꯥ ꯉꯁꯥꯏꯗꯩ ꯑꯩꯈꯣꯏꯅ ꯈꯅꯥꯎ ꯀꯥꯏꯕ ꯃꯈꯩ ꯀꯧꯕꯗꯨꯗꯤ ꯅꯊꯨꯅ ꯅꯥꯅ ꯇꯥꯗꯦ ꯃꯪꯗꯨꯅ ꯂꯩ ꯅꯠꯇ꯭ꯔꯣ ꯍꯣ ꯏꯕꯨꯡꯉꯣ ꯃꯪꯕꯧ ꯀꯣꯟꯅ ꯃꯪꯉꯣꯅꯦ ꯍꯤꯊꯥꯡꯐꯝ ꯌꯧꯔꯤ ꯏꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯖꯥꯏꯗ ꯍꯟꯋꯥꯏꯔꯁꯤꯗꯅ ꯃꯪꯕꯗꯣ ꯅꯌꯨꯝꯗ ꯑꯣꯏꯅ ꯃꯪꯉꯨꯔꯣ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯍꯤꯗꯒꯤ ꯀꯥꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯨꯡ ꯊꯪꯗꯨꯅ ꯆꯠꯂꯤ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯥꯅ ꯉꯁꯥꯏ ꯏꯄꯥꯛꯇ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯎꯈꯤꯗ꯭ꯔꯦ ꯂꯣꯌꯥ ꯂꯥꯛꯄ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯅꯥꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯊꯨꯅꯁꯨ ꯆꯠꯈ꯭ꯔꯦꯗ ꯀꯌꯥꯗ ꯃꯊꯧꯅꯥ ꯐꯔꯤꯕ ꯅꯨꯄꯤꯅꯣ ꯏꯌꯥꯏ ꯑꯗꯨꯗ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯔꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯥꯒꯤ ꯌꯨꯝ ꯌꯧꯅꯔꯛꯂꯤ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯅ ꯂꯣꯌꯥ ꯏꯆꯥ ꯀꯥꯔꯛꯂꯦꯗꯅ ꯂꯥꯛꯑꯣ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯀꯗꯥꯏ ꯉꯥꯁꯤꯡꯗꯣ ꯏꯃꯥꯗ ꯄꯤꯔꯛꯂꯣ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯌꯣꯜꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝꯕꯨ ꯌꯥꯝꯗꯦꯗ ꯁꯤ ꯏꯃꯥ ꯅꯣꯡꯃꯒꯤꯅꯦ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤ ꯀꯗꯥꯏ ꯑꯁꯨꯝꯅ ꯇꯣꯟꯕꯤꯔꯩ ꯃꯆꯥꯅꯨꯄꯥꯗꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯃꯁꯥ ꯃꯎ ꯑꯗꯨ ꯁꯦꯡꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯄꯥꯕꯨꯡ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯁꯦꯟ ꯈꯔ ꯂꯧꯗ ꯇꯧꯗꯨꯅ ꯌꯦꯡꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯃꯄꯥꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯈꯔꯗꯤ ꯈꯪꯉꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯏꯇꯣꯆꯥꯅ ꯑꯃꯥꯏꯕ ꯑꯣꯏꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯊꯧ ꯄꯨꯔꯝꯃꯤ ꯃꯍꯥꯛꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪ ꯍꯩꯔꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯄꯥꯕꯨꯡꯒ ꯃꯥꯟꯅꯗꯦ ꯑꯃꯥꯏꯕ ꯏꯇꯣꯆꯥꯗꯤ ꯃꯁꯥꯒꯤꯗ ꯈꯟꯕ ꯑꯣꯏꯖꯕꯗ ꯊꯤꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯁꯥꯒꯤꯕꯨ ꯀꯥꯟꯅꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕ ꯐꯨꯝꯗꯤ ꯄꯥꯠ ꯑꯗꯨꯗ ꯏꯟꯖꯤꯟ ꯂꯣꯡꯈꯣꯜ ꯇꯧꯗꯨꯅ ꯈꯣꯏꯊꯥ ꯂꯪꯊꯥ ꯂꯨꯊꯨꯝ ꯉꯥꯊꯨꯝꯗꯨꯅ ꯍꯤꯡꯅꯅꯕ ꯖꯤꯕꯤꯀꯥ ꯊꯤꯕꯅ ꯑꯌꯥꯝꯕꯅꯤ ꯐꯨꯝꯗꯤ ꯄꯥꯠ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯄꯥꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯠ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯂꯛꯄꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥ ꯀꯩꯊꯦꯜ ꯀꯥꯈꯤꯕꯗꯨꯁꯨ ꯍꯜꯂꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯀꯧꯔꯛꯂꯤ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯁꯤꯗꯒꯤ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯇꯣꯟꯕꯤꯔꯩꯗꯨ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯟꯅꯕ ꯌꯥꯏꯐꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯌꯥꯏꯐꯕ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯅꯅꯕ ꯇꯧꯔꯣꯅꯦ ꯑꯩꯁꯦ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝ ꯑꯁꯤ ꯍꯣꯠꯅꯕꯗ ꯋꯥꯔꯦꯅꯦꯍꯦ ꯅꯄꯥꯕꯨꯡꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯌꯨ ꯊꯛꯇꯨꯅꯇ ꯂꯩ ꯅꯪ ꯋꯥꯈꯜ ꯈꯔ ꯈꯜꯂꯨꯅꯦ ꯏꯃꯥꯁꯦ ꯂꯣꯏꯔꯦꯗ ꯅꯪꯕꯣ ꯅꯁꯥꯅꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯃꯥꯟꯅꯕ ꯑꯌꯥꯝꯕ ꯅꯨꯄꯤ ꯊꯤꯅꯈ꯭ꯔꯦ ꯅꯪꯒ ꯂꯣꯌꯥ ꯂꯥꯛꯄꯒꯁꯤꯕꯨ ꯀꯝꯗꯧꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯅ ꯃꯊꯟꯇ ꯁꯣꯜꯂꯤ ꯅꯣꯏꯅꯗꯤ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯤꯕ ꯁꯣꯝꯗꯅ ꯅꯨꯄꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ
asumna murum murum soli asumna matam ado haukhri numidangi matam joksalakli loya lakpa magi phamungda tumnanabagi damak hiptuna leiri masidagi mahangna mano kiba nupi adugi wakhal khanna khana adum tumthakhri masidagi mahak paklaba ipak amada matomta hi honduna lakli mahangna asum lakpada lapna tamna khangpoksang ama leiribadu urai madu ubada loya lakpa mahaki hi honba do leplaga yengduna lei tanza aduda mahangna lapna tamna uriba khangpoksang adudagi phibam yamna soklaba nupi ama thorai aduga loya lakpada mamit aduna chado khoi yenglai masidagi loya lakpa hi ado tapna tapna nupi adugi manakta honjili mahangna asumna tapna hi ado asum honjillakpata nupi aduna khanghaudana loya lakpa tamna akiba saktam amaga loinana songsilai adumna torokpada loya lakpa mikap khangthok thoi tawriba singa se mahaki mamang oiram lei mamang oiram baduda mahak pakhat pakharati phari baduda mahangna khalli is kari mangnone hojikkiduba adu kiba mangthi amukta phawgon mangtri kari bu thoklagaba is asumna khanduna mahak amuk tumthakhre somda nakanda madana amaiba itu sadi ahing nongyai aduda phumdi pat aduda matomta kana yaudana asum lakli masidigi mahangna asum lakpana phumdi pat adu joruklabada mahangna pat adugi mapalamada leptuna machinda laisolama solai asumna amaibe itu sana laison sing adu solakpada pat aduda leiriba ising sing ado ithak ipom hauduna akiba sabda ama tawba hawrakli adumna ising ado ithak ipom hawrambadagi laiji iron nungadagi khanghaudana khuman nongda lairen pakhangpa phawgalakli itosa khuman nongda lairen pakhangba phawgalakpa aduda leibakta khuru khudu kundana khuman nongda lairen pakhangbabu punemjari matam aduda khuman nongda lairen pakhangbana amaiba itosa da singna yenglaga hai namu taibang oiba nahagna khuman nongda lairen pakhangba ibu khulam toina hanna laijai pak thagasida kaubadi kari aning thungdaba leiduna aingondagi kari na tiang pamduna kauribano adu pumen pawme luhai asumna khuman nongda lairen pakhangba aduna hanglakpa aduda amaiba itu sasu magi aningba apamba to hairi phumdi pat adugi mayaida leiriba khangpoksang adugi manungda leiriba mahu mayai kallaba mahi mayai chawraba sapu adu pinabiyu haiduna nirakli wa adu tabada khuman nongda lairen pakhangbana haidakli nangna hairiba sapu adudi kanagumba amagidamak semduna phumdi pat asigi lairembi imana ngak senduna thamkhrabani aduna aina lauraga nangonde piba yaroi asumna haramlaga khuman nongda lairen pakhangba do laiji rol nungda lupkhre wafam adu tabada amaiba itu sadi sauningmana loirabani ningba kaina yum tamna halai mahangna halakpagi lambida mahangna khalli kanabu oirigaba sapu adubu oyenaba tamkhiba misak adubu kanagabu oirigaba asumna khanduna aimaiba itu chado mayum jorokle asumna matam madu hokibana mathangi no ngalei no ngalabada yaifaba amadi makoigi mamanaba mariga loinana loya lakpabu nga phaba chananaba hauba laklami masidagi loya lakpa su loisilladuna makhoi manga punna phumdi pat aduda lakle asumna lakpana makhoi phumdi pat ado yori masidagi makhoi hanigi matogum makhoi gi langsing lusing ado kaiduna nga phaba hawrei loya lakpadi nga phana ngarang mana ukhiba nupi ado leipra haiduna leiduna kiruk jenglibani matamaduda makhoi mayamgi maraktagi amanab amana hairi o matau mayam nga kem phanarage aidi ngasidi yare he humdi pat ima lairembina chandra maledana wa adu tabada jai fabana hera itau nangda natte ikoi su ngasidi yare he hoi kharabudi adum phare ado akhoi gi taw loya lakpati mahau sadigi mayam phagan bani patsi magadi anthongna rasi punkhre ngasi su dum pharamgani hangudana maduda thawgana ai hange itaw loya lakpo o loya lakpo mangaga leisong ngarang dik kinom tawri masi
ꯍꯣꯏ ꯂꯣꯌꯥ ꯂꯥꯛꯄꯣ ꯃꯌꯥꯝꯅ ꯀꯧꯔꯤꯕꯗꯣ ꯇꯥꯗꯦ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯂꯥꯛꯄ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯂꯣꯌꯥ ꯂꯥꯛꯄ ꯂꯣꯝꯗ ꯌꯦꯡꯅꯔꯛꯏ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯌꯦꯡꯅꯔꯛꯄꯗꯗꯤ ꯎꯔꯦ ꯂꯣꯌꯥ ꯂꯥꯛꯄꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯍꯤ ꯑꯗꯨꯗ ꯐꯝꯂꯒ ꯃꯪꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯌꯥꯝꯁꯨ ꯎꯔꯦ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯑꯣꯏ ꯂꯣꯌꯥ ꯂꯥꯛꯄꯣ ꯀꯔꯤꯅꯣ ꯅꯪꯅ ꯃꯪꯂꯒ ꯏꯄꯥꯛꯇꯨꯗ ꯌꯦꯡꯉ ꯂꯩꯔꯤꯗꯨꯕꯣ ꯅꯠꯇꯦ ꯀꯔꯤ ꯎꯔꯒꯦ ꯅꯪ ꯉꯔꯥꯡꯗꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯌꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯌꯥꯏꯐꯕꯔꯣꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯀꯧꯕꯕꯣ ꯃꯌꯥꯝ ꯀꯩꯗꯧꯅꯔꯒꯦ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ ꯅꯪꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯀꯌꯥꯝ ꯐꯥꯔꯒꯦ ꯅꯪꯕꯣ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯗ꯭ꯔꯣ ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯔꯅꯤ ꯏꯃꯥ ꯍꯣꯏ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯅꯤꯅꯦ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯣꯏ ꯑꯩꯁꯨ ꯌꯥꯔꯅꯤꯗ ꯐꯅꯌꯥꯝꯅ ꯐꯥꯔꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯌꯨꯝ ꯇꯝꯅ ꯀꯥꯔꯛꯂꯦ ꯑꯁꯨꯝꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯍꯤꯊꯥꯡꯐꯝ ꯑꯗꯣ ꯌꯧꯔꯛꯂꯦ ꯑꯁꯨꯝꯅ ꯍꯤꯊꯥꯡꯐꯝ ꯌꯧꯔꯕꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯣ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯇꯨꯡꯗ ꯊꯪꯗꯨꯅ ꯂꯥꯛꯏ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗꯨꯗ ꯃꯍꯥꯛꯅ ꯏꯉꯛ ꯉꯛꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯥꯗꯣꯏꯗ ꯃꯍꯥꯛꯅ ꯊꯦꯡꯖꯤꯜꯂꯨꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯖꯤꯟꯅꯕ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯄꯥꯏꯔꯤꯕ ꯉꯥ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯍꯩꯗꯣꯛꯂꯦ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯜꯂꯛꯏ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯣ ꯐꯝꯊꯗꯨꯅ ꯄꯔꯞ ꯈꯨꯟꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯊꯪ ꯈꯨꯜꯂꯛꯄꯗ ꯊꯥꯗꯣꯏꯒꯤ ꯃꯈꯣꯡ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯏ ꯑꯁꯨꯝꯅ ꯌꯦꯡꯈꯠꯂꯛꯄꯗ ꯊꯥꯗꯣꯏꯗꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯁꯣꯝꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯌꯦꯡꯕ ꯑꯗꯨꯗ ꯎꯍꯧꯗ꯭ꯔꯦ ꯁꯣꯏꯈ꯭ꯔꯦꯀꯣ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯣ ꯅꯪꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯇꯩꯕꯗꯨꯅ ꯑꯩꯉꯣꯟꯗ ꯊꯣꯝꯕꯗꯒꯤ ꯑꯩꯁꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯂꯣꯏꯅ ꯇꯩꯔꯦꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯗꯣ ꯄꯦꯔꯛꯏ ꯂꯣꯌꯥ ꯂꯥꯛꯄ ꯃꯁꯛ ꯃꯃꯤꯡ ꯈꯪꯉꯗꯕ ꯉꯁꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯤ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯏꯐꯕꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯦꯝꯖꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯊꯥꯗꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯂꯣꯌꯥ ꯂꯥꯛꯄ ꯀꯩꯝꯇ ꯎꯍꯧꯗ꯭ꯔꯕ ꯅꯪꯕꯨ ꯀꯅꯥꯗ ꯌꯦꯡꯉ ꯂꯥꯛꯏꯅꯣꯕ ꯅꯪꯁꯦ ꯅꯠꯇꯦ ꯑꯁꯨꯛ ꯆꯥꯎꯅ ꯂꯥꯛꯏꯕ ꯃꯤꯗꯤ ꯊꯣꯝꯖꯤꯜꯂꯤꯗꯨꯕꯨ ꯅꯪꯕꯨ ꯅꯪꯁꯤꯗꯤꯕꯣ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯏꯇꯥꯎ ꯑꯩꯁꯤ ꯏꯄꯥꯛꯂꯣꯝꯗ ꯅꯨꯄꯤ ꯑꯃ ꯍꯤꯅꯥꯎ ꯁꯥꯗꯨꯅ ꯉꯥ ꯐꯥꯕꯗꯨ ꯎꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯒ ꯇꯨꯡ ꯍꯟꯅꯗꯨꯅ ꯂꯥꯛꯄꯗ ꯎꯍꯧꯗꯗꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤꯅꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯅ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯀꯅꯥꯝ ꯂꯩꯍꯧꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯌꯥꯏꯐꯕ ꯍꯧꯖꯤꯛꯇꯤ ꯎꯔꯔꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯔꯒ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯨꯅ ꯄꯥꯛꯂꯕ ꯏꯄꯥꯛ ꯏꯌꯥꯏ ꯃꯊꯛ ꯑꯗꯨꯗꯅꯦ ꯍꯤꯔꯨꯕꯥꯛꯇ ꯐꯝꯂꯒ ꯂꯣꯡ ꯈꯣꯡꯗꯨꯅ ꯃꯊꯟꯇ ꯂꯩ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯕ ꯎꯗꯦ ꯑꯗꯨ ꯌꯦꯡꯉꯒ ꯑꯩꯁꯤ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯈꯪꯉꯤꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯥꯔꯛꯂꯦꯗꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯀꯥꯔꯛꯄꯗ ꯑꯩꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯗꯁꯨ ꯃꯥꯁꯦ ꯂꯩꯍꯧꯗ꯭ꯔꯦ ꯀꯥꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯔꯤꯒꯤ ꯃꯅꯨꯡꯗꯗꯤ ꯃꯍꯥꯛ ꯂꯩꯍꯧꯗꯕꯅꯤ ꯃꯍꯥꯛ ꯌꯦꯡꯉꯩꯗꯨꯅꯦ ꯑꯩꯅ ꯃꯪꯉꯒ ꯍꯦꯛ ꯂꯩꯔꯤꯗꯣ ꯃꯍꯥꯛ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯑꯩꯁꯨ ꯅꯈꯣꯏꯒ ꯄꯨꯂꯞ ꯌꯨꯝꯗ ꯀꯥꯔꯛꯂꯦꯗꯅ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯃꯥ ꯀꯥꯔꯛꯇꯦꯗ ꯍꯥꯏꯗꯨꯅ ꯂꯥꯛꯇꯦꯗ ꯍꯥꯏꯗꯨꯅꯀꯣ ꯑꯩꯈꯣꯏꯅ ꯀꯥꯔꯛꯄꯗ ꯌꯦꯡꯊꯣꯛꯎꯕꯗꯗꯤ ꯃꯥꯗꯣ ꯃꯈꯥꯔꯣꯝꯗꯒꯤ ꯍꯤꯅꯥꯎ ꯁꯥꯗꯨꯅ ꯍꯤ ꯍꯣꯜꯂꯒ ꯂꯥꯛꯏ ꯃꯥ ꯌꯦꯡꯅ ꯃꯅꯤꯡ ꯍꯜꯂꯒ ꯂꯥꯛꯄꯗꯅꯤ ꯑꯩꯅ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯒꯥꯏꯅꯔꯤꯗꯣ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯍꯥꯏꯕ ꯀꯔꯥꯏꯅꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ
ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯏꯇꯥꯎ ꯂꯣꯌꯥ ꯂꯥꯛꯄ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯁꯤꯒꯤ ꯐꯨꯝꯗꯤ ꯄꯥꯠꯁꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯀꯣꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏꯅ ꯍꯥꯏꯕꯅꯤꯀꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯁꯅꯊꯣꯡ ꯌꯧꯔꯛꯂꯕꯅꯤꯅ ꯆꯪꯍꯧꯔꯒꯦꯅꯦ ꯃꯌꯥꯝ ꯑꯁꯨꯝ ꯆꯠꯄꯤꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯐꯨꯝꯗꯤ ꯄꯥꯠ ꯑꯗꯨꯒꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯗꯣ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯣ ꯐꯨꯝꯗꯤ ꯄꯥꯠ ꯑꯗꯨꯗ ꯄꯥꯠ ꯇꯥꯕ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯃꯥꯏꯕ ꯏꯇꯣꯆꯥꯅꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯏꯇꯣꯆꯥꯁꯨ ꯉꯥ ꯀꯌꯥ ꯑꯃ ꯐꯥꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗ ꯍꯪꯂꯛꯏ ꯍꯥꯏꯃ ꯑꯩ ꯊꯥꯗꯣꯏ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯀꯔꯥꯏꯗ ꯑꯃꯨꯛ ꯇꯨꯁꯜꯂꯨꯔꯦ ꯅꯐꯤ ꯅꯔꯣꯟꯗꯣ ꯂꯩꯈꯣꯝ ꯉꯥꯛꯇ ꯇꯩꯔꯦꯗꯅ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯕꯥꯕꯥ ꯑꯁꯤꯒꯤ ꯂꯩꯈꯣꯝ ꯈꯔ ꯂꯩꯕꯁꯤꯗ ꯑꯩꯅ ꯃꯤꯠ ꯑꯣꯜꯍꯧꯗꯗꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯁꯤꯗ ꯇꯨꯁꯜꯂꯤꯕ ꯏꯆꯦ ꯅꯪꯗꯤ ꯅꯃꯤꯠꯇꯨ ꯃꯊꯛꯇ ꯎꯆꯦꯛ ꯁꯂꯪꯀꯥ ꯁꯥꯗꯅ ꯌꯦꯡꯕꯗ ꯆꯠꯂꯤꯕꯣꯏꯔꯦ ꯃꯈꯥꯗ ꯌꯦꯡꯂꯒ ꯆꯠꯂꯕꯗꯤ ꯑꯗꯨ ꯇꯧꯔꯝꯂꯣꯏꯗꯕ ꯍꯥꯏ ꯑꯁꯣꯛ ꯑꯄꯟꯒ ꯌꯥꯎꯗꯕ꯭ꯔꯣ ꯅꯪꯕꯨ ꯑꯧ ꯀꯩꯁꯨ ꯑꯁꯣꯛꯄꯟꯗꯤ ꯌꯥꯎꯗꯤ ꯑꯗꯨꯕ ꯀꯥꯔꯁꯦ ꯀꯔꯥꯏꯅꯣ ꯄꯣꯠꯆꯩꯁꯤꯡꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯄꯥꯏꯔꯛꯂꯒꯦ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯃꯄꯥꯕꯨꯡꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯧꯔꯕ ꯃꯇꯨꯡ ꯃꯄꯥ ꯃꯆꯥ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯥꯗꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯥꯏꯕ ꯏꯇꯣꯆꯥꯗꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯐꯨꯝꯗꯤ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯤ ꯁꯣꯝꯗ ꯂꯣꯌꯥ ꯂꯥꯛꯄ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯣ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯐꯨꯝꯗꯤ ꯄꯥꯠ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯇꯁꯦꯡꯅ ꯃꯗꯨꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯇꯥꯎꯁꯤꯡꯅ ꯍꯥꯏꯕ ꯐꯨꯝꯗꯤ ꯄꯥꯠꯀꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯗ꯭ꯔꯅꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯖꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯐꯨꯝꯗꯤ ꯄꯥꯠ ꯑꯗꯨꯗ ꯄꯥꯇꯥꯗꯨꯅ ꯂꯩꯔꯛꯄꯁꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯉꯁꯤ ꯈꯛꯇꯃꯛ ꯂꯥꯛꯄ ꯑꯣꯏꯔꯤꯗ꯭ꯔꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯨꯔꯅꯤꯁꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯗꯣ ꯆꯥꯛ ꯆꯥꯅꯅꯕꯒꯤ ꯀꯟꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯧ ꯏꯃꯥ ꯇꯥꯔꯦ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯏꯇꯣꯆꯥꯗꯣ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯟꯗꯣꯡꯗ ꯂꯦꯞꯂꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯂꯥꯏ ꯑꯗꯣ ꯀꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯇꯣꯆꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯇꯤꯛ ꯂꯩꯔꯕ ꯚꯨꯠ ꯑꯗꯣ ꯑꯃꯥꯏꯕ ꯏꯇꯣꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯏꯇꯣꯆꯥꯗ ꯀꯔꯤ ꯂꯩꯔꯦ ꯅꯍꯥꯛꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯄꯗꯤ ꯀꯔꯤ ꯁꯤꯟꯊꯥ ꯄꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯇꯣꯆꯥꯅ ꯚꯨꯠ ꯑꯗꯨꯗ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯚꯨꯠ ꯑꯗꯨꯅ ꯇꯥꯎ ꯑꯃꯥꯏꯕ ꯅꯍꯥꯛꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕ ꯑꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯐꯨꯝꯗꯤ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯣ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯂꯧꯔꯨꯕ ꯑꯣꯏꯔꯔꯣꯏ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯏꯇꯣꯆꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯏꯇꯣꯆꯥꯅ ꯚꯨꯠ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯏꯇꯣꯆꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯇꯣꯆꯥ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯈ꯭ꯔꯤ ꯁꯣꯝꯗꯅ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯃꯃꯪꯗ ꯃꯍꯥꯛ ꯍꯤ ꯑꯃ ꯇꯣꯡꯗꯨꯅ ꯐꯨꯝꯗꯤ ꯄꯥꯠ ꯑꯗꯨꯗ ꯆꯠꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯤ ꯑꯗꯣ ꯑꯁꯨꯝ ꯍꯣꯟꯗꯨꯅ ꯂꯥꯛꯄꯗ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯑꯃꯨꯛ ꯌꯧꯔꯛꯂꯤ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯔꯕꯤ ꯌꯦꯡꯕꯗ ꯆꯪꯈꯣꯟꯅ ꯐꯖꯔꯕꯤ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯍꯤ ꯑꯗꯣ ꯍꯣꯟꯖꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ
ꯃꯇꯝ ꯑꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯑꯀꯤꯕꯒꯤ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯃꯥꯏꯀꯩ ꯃꯔꯤ ꯄꯨꯝꯕ ꯃꯝꯈ꯭ꯔꯤ ꯑꯗꯨꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯁꯨ ꯊꯛ ꯊꯛ ꯅꯣꯝꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯏꯃꯥꯏ ꯖꯔ ꯖꯔ ꯋꯥꯡꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯄꯨꯁꯤꯜꯂꯛꯄꯗ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯐꯨ ꯑꯃꯨꯕ ꯑꯃ ꯂꯩꯔꯝꯂꯤ ꯑꯗꯨꯝꯅ ꯆꯐꯨ ꯑꯗꯨ ꯎꯔꯛꯄ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯆꯐꯨ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯃꯈꯨꯠ ꯑꯃꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯄꯥꯏꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯈꯪꯆꯤꯡ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯂꯥꯎꯕꯗꯣ ꯇꯥꯏꯕꯪ ꯐꯥꯎꯔꯗꯨꯅ ꯃꯃꯥ ꯇꯣꯝꯕꯤꯔꯩꯁꯨ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩꯃꯥ ꯂꯣꯌꯥ ꯂꯥꯛꯄ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯗꯨ ꯀꯟꯅ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯂꯥꯎꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯃꯪꯗ ꯀꯔꯤ ꯀꯔꯤ ꯎꯔꯤꯅꯣꯕ ꯏꯆꯥꯕꯣ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯏꯉꯛ ꯉꯛꯅ ꯃꯃꯥꯗ ꯏꯃꯥ ꯀꯩꯅꯣ ꯍꯧꯖꯤꯛꯁꯤꯕꯨ ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯃꯪꯗ ꯑꯣꯟꯊꯣꯛꯄ ꯃꯪ ꯑꯃ ꯃꯪꯉꯨꯔꯦ ꯑꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯃꯤꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤꯕꯨ ꯏꯃꯥ ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯅꯣꯡꯉꯥꯜꯂꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯧꯒꯠꯂꯛꯑꯣꯀꯣ ꯅꯣꯡꯉꯥꯜꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯔꯩꯗꯣ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯪꯗ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯅ ꯉꯥ ꯐꯥꯕ ꯆꯠꯄꯗꯅ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯪꯗꯅ ꯃꯔꯣꯜ ꯑꯃ ꯉꯔꯥꯡꯗꯒꯤ ꯑꯃꯨꯛꯇꯣꯏꯕ ꯑꯀꯤꯕ ꯃꯪ ꯀꯌꯥ ꯃꯪꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯑꯁꯨꯝ ꯊꯣꯔꯛꯂꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯇꯧꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯖꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯨꯝꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯍꯥꯛ ꯃꯊꯟꯇꯁꯨ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯀꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯍꯧꯁꯥꯒꯨꯝꯅ ꯐꯨꯝꯗꯤꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯀꯨꯝꯊꯔꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯅ ꯑꯃꯥꯏꯕ ꯏꯇꯣꯆꯥꯁꯨ ꯐꯨꯝꯗꯤꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯂꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯣꯝꯆꯥꯒ ꯊꯦꯡꯅꯔꯤ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅꯗꯤ ꯂꯣꯌꯥ ꯂꯥꯛꯄ ꯑꯁꯦ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯑꯃꯥꯏꯕ ꯇꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯣꯌꯥ ꯂꯥꯛꯄꯅꯗꯤ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯇꯣꯆꯥꯅꯗꯤ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯈꯪꯕꯅꯤꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯐꯨꯝꯗꯤꯄꯥꯠ ꯇꯝꯅ ꯃꯍꯥꯛ ꯄꯔꯞ ꯆꯠꯈꯤ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯩ ꯏꯇꯥꯎ ꯃꯌꯥꯝ ꯀꯔꯤꯅꯣ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯒꯪꯒꯝ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯑꯁꯤꯕꯨ ꯁꯥꯔꯩ ꯍꯧꯕ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯑꯩꯁꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯕꯨꯠ ꯕ꯭ꯔꯦꯠ ꯂꯥꯏ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯍꯩꯇꯕ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯃꯤ ꯊꯦꯡꯅꯕꯁꯤ ꯑꯁꯨꯃꯥꯏꯅ ꯈꯥꯅ ꯌꯦꯡꯕ ꯃꯤ ꯑꯣꯏꯔ ꯖꯥꯠꯂꯥ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯉꯝꯕꯅ ꯍꯦꯔꯥ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯉꯔꯥꯡ ꯏꯇꯥꯎꯅ ꯊꯦꯡꯖꯤꯟꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒꯤ ꯃꯄꯥꯅꯤ ꯑꯁꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥꯗ ꯂꯣꯏꯅ ꯇꯝꯂꯝꯕꯁꯨ ꯌꯥꯏ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯏꯇꯥꯎ ꯊꯣꯡꯉꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯉꯥ ꯐꯥꯕꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯁꯤ ꯅꯣꯡꯇꯁꯨ ꯎꯗꯦ ꯏꯇꯥꯎ ꯑꯩꯁꯨ ꯃꯃꯤꯡꯗꯤ ꯈꯪꯗꯦꯗ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯉꯍꯥꯟꯉꯩ ꯀꯨꯝꯂꯛꯇꯕꯗꯨꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯉꯔꯥꯡꯗꯤ ꯅꯪꯒ ꯇꯥꯟ ꯆꯥꯟꯅꯗꯅ ꯃꯥꯅ ꯀꯨꯝꯂꯛꯄꯗꯨꯗ ꯊꯣꯛꯑꯦ ꯊꯦꯡꯅꯔꯦꯗꯅ ꯑꯗꯨꯒ ꯉꯔꯥꯡ ꯃꯥꯅ ꯀꯨꯝꯂꯛꯂꯤꯗꯨꯅ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯍꯣ ꯑꯗꯨꯔꯣ ꯅꯪꯒ ꯊꯦꯡꯅꯅꯕ ꯀꯨꯝꯃꯛꯏꯕ ꯃꯁꯥ ꯆꯠꯂꯒ ꯍꯪꯉꯨꯔꯣꯗꯅ ꯑꯗꯨꯗꯤ ꯃꯔꯝꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝ ꯋꯥ ꯅꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯨꯝꯗꯤꯄꯥꯠ ꯑꯗꯨꯒꯤ ꯍꯤꯊꯥꯡꯐꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯣꯛꯇꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯇꯥꯎ ꯂꯣꯌꯥ ꯂꯥꯛꯄꯣ ꯍꯣꯔꯦꯟ ꯅꯨꯄꯤꯗꯣ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯣꯍꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯦꯡꯒꯦꯕ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯐꯨꯝꯗꯤꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯇꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯉꯥ ꯐꯥꯗꯨꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯄꯥꯛ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯄꯤ ꯑꯗꯣ ꯍꯤ ꯍꯣꯟꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯑꯗꯣ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯂꯣꯌꯥ ꯂꯥꯛꯄ ꯂꯣꯝꯗ ꯌꯦꯡꯉꯛꯏ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯏꯄꯥꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯌꯥꯏꯐꯕꯅꯁꯨ ꯎꯔꯛꯏ ꯃꯗꯨꯗ ꯌꯥꯏꯐꯕꯅꯁꯨ ꯃꯃꯥꯟꯅꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯌꯦꯡꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯏꯌꯥꯏꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯦꯡꯂꯛꯏ
ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯏꯄꯥꯛ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯔꯣꯝꯗ ꯌꯥꯏꯐꯕꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯂꯣꯌꯥ ꯂꯥꯛꯄꯗ ꯍꯪꯉꯛꯏ, "ꯑꯩ ꯂꯣꯌꯥ, ꯀꯔꯤꯅꯣ ꯅꯪꯅ ꯏꯄꯥꯛꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤꯕꯗꯨꯕꯣ? ꯀꯔꯤ ꯂꯩꯔꯒꯦ? ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯀꯩꯁꯨ ꯎꯗꯦꯗ"꯫ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ, "ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯁꯤꯒꯤ ꯏꯄꯥꯛꯁꯤꯗ ꯍꯤ ꯍꯣꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯅꯤ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ "ꯍꯥ, ꯀꯗꯥꯏꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯏꯄꯥꯛ ꯑꯗꯨꯗ ꯌꯦꯡꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯅꯁꯨ ꯉꯁꯥꯏ ꯃꯥꯅ ꯌꯦꯡꯕꯗ ꯂꯩꯇꯕꯗꯣ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯕꯗꯗꯤ ꯏꯄꯥꯛ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯏꯄꯥꯛ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯂꯣꯌꯥ ꯂꯥꯛꯄꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯍꯧꯖꯤꯛꯁꯨ ꯏꯌꯥꯏ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯄꯨꯡꯉꯛ-ꯉꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯂꯣꯌꯥ ꯂꯥꯛꯄ, ꯀꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯇꯝꯁꯦ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯏꯃꯥ ꯍꯣꯏ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ꯫ ꯀꯥꯅꯅꯕ ꯇꯧꯔꯁꯤ"꯫ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯁꯨ "ꯍꯣꯏ ꯏꯇꯥꯎ" ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯍꯤ ꯍꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯍꯤ ꯍꯣꯟꯕ ꯑꯗꯨ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯤ ꯍꯣꯟꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯤꯊꯥꯡꯐꯝ ꯑꯗꯣ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯍꯤꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯅꯗꯨꯅ ꯀꯥꯈꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯏꯌꯥꯏꯗ ꯍꯤ ꯍꯣꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯊꯧꯕꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯍꯥꯏꯔꯛꯏ, "ꯍꯩ ꯂꯣꯌꯥ, ꯉꯔꯥꯡ ꯅꯪꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯣ ꯑꯥꯗ ꯂꯥꯛꯑꯦꯍꯦ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯌꯥ ꯂꯥꯛꯄ, ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯂꯣꯌꯥ, ꯑꯥꯗ ꯂꯥꯛꯏꯕ ꯅꯨꯄꯤ ꯑꯁꯤꯒ ꯅꯪꯅ ꯍꯧꯖꯤꯛ ꯏꯌꯥꯏꯊꯛꯇ ꯎꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯃꯕꯥꯅꯤꯁꯤꯕꯨ ꯀꯅꯥꯅ ꯍꯦꯟꯒꯦ ꯐꯖꯕ"꯫ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ, "ꯏꯇꯥꯎ, ꯏꯌꯥꯏꯗ ꯁꯥꯠꯄ ꯊꯔꯣ ꯊꯝꯕꯥꯜꯁꯤꯕꯨ ꯀꯌꯥꯝ ꯐꯖꯒꯦ? ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯐꯖꯩ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯆꯤꯡ ꯂꯦꯝꯅ ꯏꯪꯅ ꯇꯞꯅ ꯐꯖꯩ"꯫ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯣ ꯄꯨꯡꯉꯛ-ꯉꯛꯏ꯫ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯂꯣꯌꯥ ꯂꯥꯛꯄ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ, ꯉꯥꯛꯇ ꯉꯥꯏꯕꯤꯈꯣꯕ"꯫ ꯃꯗꯨꯗ ꯊꯥꯗꯣꯏꯅ, "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯗꯧꯔꯒꯦ"꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯄꯨꯡꯉꯛ-ꯉꯛꯏ ꯑꯗꯨꯒ ꯂꯣꯌꯥ ꯂꯥꯛꯄꯗ ꯌꯦꯡꯅꯔꯛꯏ꯫ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ, "ꯑꯩ ꯉꯔꯥꯡꯒꯤꯗꯣ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯦꯀꯣ, ꯁꯣꯏꯈꯤꯕꯅꯦ. ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯗ, ꯁꯥꯎꯅꯒꯨꯝꯁꯤ"꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯕ ꯑꯗꯨꯗ ꯊꯥꯗꯣꯏꯗꯣ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯊꯥꯗꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯅꯥꯎꯕꯅ, "ꯏꯇꯥꯎ ꯂꯣꯌꯥ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯁꯛꯁꯨ ꯐꯖꯩ, ꯔꯥꯁꯤꯁꯨ ꯌꯥꯝꯅ ꯂꯩ. ꯑꯗꯣ ꯂꯧꯁꯤꯜꯂꯣꯗꯅ ꯑꯁꯤ ꯑꯣꯏꯅ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯌꯨꯝ ꯌꯧꯅꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯔꯛꯏ꯫ ꯌꯥꯏꯐꯕ, ꯂꯣꯌꯥ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯏꯐꯕꯗꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ "ꯀꯔꯤꯅꯣ ꯏꯇꯥꯎ ꯂꯣꯌꯥ ꯂꯥꯛꯄꯁꯤꯕꯣ? ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ. ꯃꯥꯅ ꯏꯌꯥꯏꯗ ꯎꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯑꯩꯈꯣꯏ ꯑꯃꯠꯇꯅ ꯎꯗꯦ, ꯑꯗꯨꯒ ꯃꯥ ꯃꯊꯟꯇ ꯎꯏ. ꯃꯗꯨꯗ ꯃꯥꯅ ꯎꯔꯤꯕꯗꯨꯕꯨ ꯐꯨꯝꯗꯤ ꯄꯥꯠꯀꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅ ꯍꯥꯏꯕ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕ ꯖꯥꯠꯂ? ꯑꯩ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯃꯥꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯌꯦꯡꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯀꯔꯤꯅꯣꯃ ꯊꯣꯛꯂꯒꯅꯤ"꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯏꯇꯣꯆꯥꯅ ꯐꯨꯝꯗꯤꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯁꯤꯟꯅꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯤ ꯇꯣꯡꯗꯨꯅ ꯑꯇꯝꯅꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯕꯨ ꯊꯤꯕ ꯇꯥꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯈꯪꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯍꯤꯊꯥꯡꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫
ꯑꯁꯨꯝꯅ ꯊꯥꯗꯣꯏꯗꯣ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯂꯨꯌꯥ ꯂꯥꯛꯄꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥ ꯎꯔꯒ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯣꯡꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯕꯨꯡ ꯏꯇꯣꯆꯥ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯗꯣ ꯃꯍꯥꯛꯇꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯇꯣꯆꯥꯅ "ꯑꯍꯩ ꯊꯥꯗꯣꯏ, ꯀꯩꯗꯧꯔꯦ ꯅꯣꯡꯃꯤ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨꯅ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ?" ꯑꯁꯨꯝꯅ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯏꯄꯥ ꯄꯥꯈꯠꯅ "ꯄꯥꯕ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯩꯗꯤ ꯄꯥꯕ ꯂꯥꯛꯄꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ." ꯀꯨꯏꯗ꯭ꯔꯤꯗ ꯌꯧꯔꯛꯄꯗꯕꯨꯗꯤ ꯉꯥꯏꯔꯤꯗ." ꯐꯔꯦ ꯂꯥꯎ, ꯀꯥꯔꯅꯕ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯃꯇꯨꯡ ꯊꯪꯂꯒ ꯏꯇꯣꯆꯥꯅ ꯃꯃꯥꯡ ꯊꯪꯗꯨꯅ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯏ꯫ ꯁꯣꯝꯗ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯨ? ꯅꯍꯥꯟ ꯃꯈꯩꯗꯤ ꯎꯗꯦ ꯅꯨꯄꯤꯗꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎꯁꯤꯡꯁꯤꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯅ ꯉꯁꯥꯏ ꯃꯈꯣꯏꯗ ꯌꯦꯡꯉꯨ ꯍꯥꯏꯕꯗꯨꯕꯨ ꯃꯈꯣꯏꯕꯨ ꯎꯗꯕ ꯖꯥꯠꯂꯅꯦ? ꯍꯌꯦꯡꯗꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯤ ꯍꯣꯟꯖꯤꯟꯗꯨꯅ ꯃꯥꯒꯤ ꯄꯔꯤꯆꯣꯏ ꯍꯪꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄ ꯑꯗꯣ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯟꯅꯕ ꯌꯥꯏꯐꯕ ꯑꯗꯣ ꯃꯍꯥꯛꯅ ꯃꯃꯥ ꯁꯥꯟꯙꯤꯌꯥꯗ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯅꯥ ꯂꯩꯕꯒꯦ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯃꯥꯅ "ꯍꯥꯏ, ꯅꯪꯕꯨ ꯃꯍꯩ ꯇꯧꯔꯒ ꯅꯨꯄꯤ ꯐꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯇꯧꯅꯨ. ꯃꯍꯩꯅ ꯐꯥꯕ ꯅꯨꯄꯤꯁꯦ ꯄꯨꯟꯁꯤꯗꯤ ꯍꯥꯏꯅꯕꯅꯤ. ꯑꯗꯨꯒꯅꯦ ꯌꯥꯝꯅꯁꯨ ꯊꯨꯅ ꯍꯅꯨꯁꯟꯕꯅꯤꯀꯣ." ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤ ꯋꯥꯈꯜꯁꯤꯗꯤꯕ ꯑꯗꯨꯒꯤꯒ ꯑꯝꯇ ꯅꯠꯇꯦꯁꯦ. ꯁꯣꯝꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯌꯦꯡꯅꯤꯡꯗꯅ ꯇꯧꯕꯅꯤ. ꯑꯗꯣ ꯏꯃꯥ, ꯍꯥꯏꯔꯛꯑꯣꯕ, ꯀꯥꯏꯗ ꯂꯩꯒꯦꯕ? ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯪꯕꯗꯨꯗ ꯃꯃꯥ ꯁꯥꯟꯙꯤꯌꯥꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏ ꯁꯤꯗꯒꯤꯅꯦ ꯑꯩꯈꯣই ꯈꯨꯜꯁꯤꯒꯤ ꯁꯨꯝ ꯆꯠꯂꯒ ꯈꯨꯟꯗꯣꯟꯗ ꯑꯃꯥꯏꯕ ꯑꯄꯥꯟꯕ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ. ꯑꯗꯨꯒꯤ ꯑꯃꯥꯏꯕꯗꯣ ꯌꯥꯝꯅ ꯍꯩꯕꯅꯤ, ꯌꯥꯝꯅꯁꯨ ꯐꯕꯅꯤ. ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅꯦ ꯃꯗꯣ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯅ "ꯑꯄꯥꯟꯕ ꯀꯧꯋꯦ ꯍꯥꯏꯕ? ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ. ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯪꯗ ꯃꯍꯥꯛꯅ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯃꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯥꯔꯛꯂꯤꯕ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯑꯗꯣ ꯃꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡꯗ ꯇꯨꯔꯦꯜ ꯑꯃꯁꯨ ꯐꯥꯎꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯃꯔꯤꯟ ꯐꯣꯡ ꯀꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯀꯥꯔꯛꯂꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗꯤ ꯏꯁꯨꯛ ꯁꯨꯛꯏ, ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯃꯐꯝꯅꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯃꯔꯤꯟꯅ ꯐꯪ ꯀꯥꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯑꯃ ꯀꯥꯎꯁꯤꯡ ꯑꯣꯏꯅ ꯇꯥꯎꯊꯔꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯃꯁꯥꯗꯣ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯗ "ꯏꯃꯥ, ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯅ "ꯍꯥꯏ, ꯉꯥꯟꯕ ꯀꯨꯏꯔꯦꯅꯦ. ꯅꯠꯇꯦ, ꯅꯪ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯧꯗꯣꯛꯄ ꯆꯪꯂꯛꯂꯤꯕꯅꯤ. ꯐꯔꯦ, ꯅꯣꯡꯉꯥꯜꯂꯕꯅꯤ, ꯍꯧꯒꯠꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯃꯪ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗ ꯌꯥꯏꯐꯕꯗꯣ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯀꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯂꯥꯛꯄꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯏꯉꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ "ꯏꯇꯥꯎ, ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯂꯥꯛꯏꯕꯁꯤꯕꯣ? ꯀꯔꯤ ꯂꯩꯔꯒꯦ? ꯏꯇꯥꯎ, ꯅꯪꯕꯨ ꯏꯔꯨ ꯁꯥꯗꯤꯡꯂꯕꯣ? ꯅꯁꯥ ꯅꯎ ꯁꯦꯡꯇꯣꯛꯑꯕ꯭ꯔꯕ?" "ꯀꯗꯥꯏꯗꯩꯅꯣꯗ, ꯍꯧꯒꯠꯇ ꯉꯥꯏꯔꯤꯗ. ꯀꯔꯤꯅꯣ ꯅꯪ ꯉꯁꯤꯗꯤ ꯉꯟꯇꯥ ꯂꯥꯛꯏꯅ?" "ꯊꯕꯛ ꯑꯃ ꯆꯠꯄꯩꯅꯤꯅꯦ. ꯆꯠꯂꯣ, ꯅꯁꯥ ꯅꯎ ꯁꯦꯡꯇꯣꯛꯎꯔꯣ, ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯊꯣꯛꯂꯛꯑꯣ. ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯛꯎꯀꯣ. ꯏꯕꯥꯅꯤ ꯈꯨꯟꯗꯣꯟꯗ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯕ." "ꯀꯔꯤꯅꯣꯃꯤ? ꯀꯔꯤ ꯊꯕꯛꯅꯣ? ꯊꯕꯛ ꯆꯠꯄꯗꯕꯨ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯛꯑꯣꯏꯕꯣ?" "ꯅꯠꯇꯦ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣꯕ? ꯅꯇꯨ ꯐꯥꯕ ꯆꯠꯂꯨꯁꯦ ꯍꯥꯏꯕ, ꯑꯗꯨꯒꯤ." "ꯀꯔꯤꯅꯣ ꯈꯪꯗꯦꯕ. ꯐꯔꯦ, ꯂꯩꯔꯝꯃꯣ. ꯑꯩ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯀꯦꯁꯦ." "ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯄ ꯍꯥꯏꯗꯣ ꯀꯥꯎꯅꯤꯀꯣ." ꯍꯣꯏꯗ, ꯀꯥꯎꯔꯣꯏꯗ. ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫
ꯑꯗꯨꯒ ꯌꯥꯏꯐꯕꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯌꯥꯜꯂꯛꯄꯒꯤ ꯃꯃꯥ ꯑꯗꯣ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯌꯥꯏꯐꯕ ꯎꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯏꯆꯥ ꯌꯥꯏꯐꯕ ꯂꯥꯛꯂꯤꯗꯅ, ꯑꯇꯦ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯑꯌꯨꯛꯁꯤꯗ? ꯏꯃꯥ, ꯏꯇꯥꯎ ꯂꯣꯌꯥꯜꯂꯛꯄꯒ ꯏꯕꯥꯅꯤ ꯈꯨꯟꯗꯣꯟ ꯐꯥꯎꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤꯗ꯫ ꯑꯣ, ꯉꯥꯏꯈꯣꯅꯦ, ꯑꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣꯅꯦ? ꯏꯃꯥ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯀꯩꯅꯣꯝꯃ ꯁꯨꯝ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ꯫ ꯍꯥ, ꯀꯩꯅꯣꯝꯃ ꯌꯦꯡꯕ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯣꯌꯥꯜꯂꯛꯄꯗ ꯊꯣꯛꯂꯛꯂꯤ꯫ ꯏꯇꯥꯎ ꯌꯥꯏꯐꯕ, ꯂꯥꯎ ꯆꯠꯂꯁꯤ꯫ ꯍꯩ, ꯉꯥꯏꯈꯣ, ꯅꯪ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯂꯛꯄ꯭ꯔꯥ? ꯁꯦꯠꯂꯦ, ꯀꯩꯗꯧꯔꯒꯦ? ꯑꯁ, ꯅꯪ ꯁꯤꯗꯤ ꯑꯩꯁꯦ ꯊꯥꯖꯗꯕ ꯃꯥꯜꯂꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯂꯥꯎ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯂꯣꯌꯥꯜꯂꯛꯄ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯑꯄꯥꯟꯕ ꯍꯣꯏꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯂꯣꯌꯥꯜꯂꯛꯄꯅ ꯌꯥꯏꯐꯕꯗ, ꯏꯇꯥꯎ, ꯀꯔꯤꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯟꯗꯣꯟ ꯇꯥꯟꯅ ꯆꯠꯂꯤꯕꯁꯤꯕꯣ? ꯀꯔꯤ ꯊꯕꯛꯅꯣꯕ? ꯅꯪꯒꯤ ꯅꯃꯤꯠꯇ ꯎꯔꯤꯕ ꯅꯨꯄꯤꯗꯣ, ꯑꯗꯣ ꯕꯨꯠꯂ ꯂꯥꯏꯔ ꯍꯤꯡꯆꯥꯕꯤꯔ ꯀꯣꯠꯆꯥꯕꯤꯔ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯁꯦꯅ ꯆꯠꯂꯤꯕ, ꯑꯗꯨꯒꯤ ꯌꯦꯡꯕ ꯂꯥꯛꯏꯕꯅꯤ ꯏꯕꯥꯅꯤꯁꯤ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯃꯤ ꯑꯣꯏꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯎꯔꯤꯗꯣ? ꯂꯥꯏ ꯑꯣꯏꯔꯒꯕꯨ ꯎꯒꯗ꯭ꯔꯣ? ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯍꯥꯏꯗꯨꯗꯤ ꯃꯁꯛꯀꯗꯣ ꯀꯩꯅꯣꯝꯃ ꯇꯧꯕꯅꯦ꯫ ꯑꯩꯅ ꯎꯔꯤꯗꯨꯗꯤ ꯃꯤꯅꯦ꯫ ꯌꯥꯔꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯌꯦꯡꯍꯧꯔꯣ, ꯌꯥꯔꯦ, ꯑꯩ ꯌꯨꯝ ꯆꯠꯂꯝꯃꯒꯦ ꯌꯥꯔꯦ꯫ ꯀꯔꯟ ꯇꯧꯅꯨ, ꯑꯃꯥꯏꯕꯒꯤ ꯌꯨꯝ ꯌꯧꯔꯛꯂꯕꯅꯤ, ꯋꯥꯊꯤ ꯇꯧꯔꯛꯀꯅꯨꯀꯣ, ꯁꯤ ꯐꯥꯒꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯇꯛꯁꯤꯜꯂꯛꯄ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯂꯣꯌꯥꯜꯂꯛꯄ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯟꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯏꯟꯅ ꯀꯥꯎꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯑꯄꯥꯟꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯕꯤꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯑꯁꯣꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯂꯨꯋꯥꯡ ꯉꯥꯟꯕꯤꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯀꯅꯥ ꯍꯪꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡꯗ ꯄꯥꯈꯪ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯏꯉꯛ ꯉꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯅ, ꯏꯆꯜ ꯍꯥꯏꯒꯗ꯭ꯔꯥ, ꯌꯨꯝꯁꯤꯕꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯄꯥꯟꯕꯒꯤ ꯅꯠꯇꯕ꯭ꯔꯣ? ꯃꯁꯥ ꯂꯩꯕꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯂꯨꯋꯥꯡ ꯉꯥꯟꯕꯤꯗꯣ ꯏꯌꯥ ꯏꯌꯥ ꯇꯧꯗꯨꯅ, ꯍꯣꯏ ꯂꯩꯌꯦ, ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯣꯌꯥꯜꯂꯛꯄ ꯑꯃꯗꯤ ꯌꯥꯏꯐꯕꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕ ꯑꯃꯗꯤ ꯂꯣꯌꯥꯜꯂꯛꯄꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯂꯨꯋꯥꯡ ꯉꯥꯟꯕꯤꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯗ, ꯏꯃꯥ, ꯃꯤ ꯂꯥꯛꯏꯌꯦ, ꯊꯣꯛꯂꯛꯑꯣ, ꯑꯩ ꯃꯈꯥꯔꯣꯝꯒꯤ ꯊꯣꯏꯕꯤ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯣꯌꯥꯜꯂꯛꯄ ꯑꯃꯗꯤ ꯌꯥꯏꯐꯕ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯌꯥꯜꯂꯛꯄꯅ, ꯍꯩ, ꯏꯇꯥꯎ ꯌꯥꯏꯐꯕ, ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯏꯇꯥꯎꯗ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯏꯀꯣ꯫ ꯑꯁ, ꯇꯥꯅꯤꯡꯗꯦꯀꯣ, ꯆꯠꯂꯣ, ꯅꯪꯒꯤ ꯌꯦꯡꯕ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯅꯨ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕ ꯑꯄꯥꯟꯕꯒꯤ ꯂꯣꯏꯅꯕꯤ ꯃꯤꯃꯤꯆꯥꯗꯣ ꯀꯅꯥꯅꯣ ꯂꯥꯛꯑꯦ ꯍꯥꯏꯕꯣ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏꯅꯦ, ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯄꯥꯟꯕꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯣꯖꯥꯕꯨ ꯂꯩꯕꯤꯗꯕ꯭ꯔꯣ ꯏꯃꯥ? ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯤꯃꯤꯆꯥꯅ, ꯍꯣꯏ, ꯂꯩꯌꯦ, ꯅꯣꯏ ꯑꯣꯖꯥꯗꯣ ꯃꯅꯤꯡꯗ ꯏꯔꯨ ꯁꯥꯗꯦꯡꯂꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯂꯅꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯤꯃꯤꯆꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯥꯜꯂꯛꯄ ꯑꯃꯗꯤ ꯌꯥꯏꯐꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤꯅ ꯐꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯑꯄꯥꯟꯕꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯌꯥꯏꯐꯕ ꯑꯃꯗꯤ ꯂꯣꯌꯥꯜꯂꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯈꯣꯏ ꯑꯅꯤꯔꯥ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯜꯂꯛꯄꯁꯨ ꯃꯃꯥꯏ ꯐꯠ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯌꯦꯡꯂꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯜꯂꯤ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩ ꯌꯥꯏꯐꯕꯅ, ꯍꯣꯏ ꯑꯣꯖꯥ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ, ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯄꯥꯟꯕꯁꯨ ꯃꯥꯡꯒꯣꯜ ꯅꯥꯛꯆꯤꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯌꯥꯏꯐꯕꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ, ꯑꯗꯣ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯕꯥꯅꯤꯅ ꯑꯩꯒ ꯇꯥꯟꯅꯒꯅꯦꯅ ꯂꯥꯛꯏꯕꯗꯨꯕꯣ? ꯀꯔꯝꯕ ꯋꯥꯐꯝꯅꯣꯅꯦ? ꯃꯗꯨꯗ ꯌꯥꯏꯐꯕꯅ, ꯑꯣꯖꯥ ꯑꯃꯥꯏꯕ, ꯁꯨꯝꯗꯧꯕꯅꯤ, ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯃꯃꯤꯡꯅ ꯂꯣꯌꯥꯜꯂꯛꯄ ꯀꯧꯏ꯫ ꯃꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯇꯤꯒꯤ ꯐꯨꯝꯗꯤ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯍꯦꯛ ꯆꯠꯆꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅꯗꯤ ꯎꯗꯕ ꯑꯗꯨꯒ ꯏꯇꯥꯎꯅꯗꯤ ꯎꯕ ꯅꯨꯄꯤ ꯑꯃ ꯐꯨꯝꯗꯤ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤ꯫
ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯣꯖꯥꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯖꯒꯦ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯌꯥꯏꯐꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅ ꯑꯗꯣ ꯅꯈꯣꯏꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣꯅꯦ? ꯑꯍꯜ ꯂꯃꯟꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯕ? ꯑꯣꯖꯥ, ꯑꯩꯈꯣꯏꯗꯤ ꯈꯨꯜꯁꯤꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯁꯟꯙꯤꯌꯥ ꯀꯧꯏ, ꯑꯗꯨꯒ ꯄꯥꯕꯒꯤꯅ ꯏꯕꯣꯝꯆꯥ ꯀꯧꯏ ꯑꯣꯖꯥ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯂꯣꯌꯥꯒꯤꯅ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤꯔꯩ ꯀꯧꯏ, ꯑꯗꯨꯒ ꯃꯄꯥꯕꯨꯡꯒꯤ ꯃꯃꯤꯡꯅ ꯇꯣꯝꯆꯧ ꯀꯧꯏ꯫ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ, ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ꯫ ꯇꯣꯝꯆꯧꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯄꯥꯟꯕꯗꯣ ꯂꯣꯌꯥ ꯂꯥꯛꯄꯗ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯣ, ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯂꯩꯈꯤꯗ꯭ꯔꯕ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯣ ꯑꯣꯖꯥꯅꯗꯤ ꯀꯝꯗꯧꯅ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯈꯪꯕꯤꯔꯤꯕꯅꯣ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯣꯖꯥ ꯇꯣꯝꯆꯧꯗꯨ ꯑꯩꯈꯣꯏꯒ ꯑꯃꯥꯏꯕ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯁꯣꯝꯗ ꯇꯝꯂꯛꯄꯅ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯑꯩꯒꯁꯦ ꯑꯃꯥꯏꯕꯒꯤ ꯀꯥꯡꯂꯣꯟꯗ ꯐꯅ ꯅꯤꯡꯊꯤꯅ ꯍꯩꯔꯛꯄꯗꯒꯤ ꯅꯣꯡꯃ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥ ꯋꯥꯡꯂꯦꯟ ꯊꯣꯏꯕꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯌꯥꯝꯅ ꯂꯤꯔꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯈꯣই ꯑꯅꯤꯗ ꯌꯦꯡꯍꯜꯂꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯕ ꯆꯐꯨ ꯌꯦꯛꯄ ꯆꯦꯃꯥꯏ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩ ꯇꯣꯝꯆꯧ, ꯑꯩ ꯑꯄꯥꯟꯕ ꯅꯪꯁꯨ ꯇꯥꯎꯅꯦ, ꯅꯈꯣꯏ ꯑꯅꯤ ꯆꯦꯛꯁꯤꯟꯅ ꯇꯥꯎ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯌꯦꯡꯉꯨ, ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯆꯦꯃꯥꯏꯗ ꯌꯦꯛꯂꯤꯕ ꯆꯐꯨ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯇꯥꯗꯨꯅ ꯆꯥꯔꯤꯕ ꯐꯨꯝꯗꯤ ꯄꯥꯠ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯗꯨꯗ ꯂꯩꯕꯅꯤ꯫ ꯆꯐꯨ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯐꯨ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯕ ꯍꯦꯛꯇ ꯂꯧꯔꯨꯕꯗꯤ ꯌꯥꯗꯦ꯫ ꯆꯐꯨ ꯑꯁꯤꯕꯨ ꯐꯨꯝꯗꯤ ꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯅꯤ꯫ ꯆꯐꯨ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯉꯤ ꯂꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯤꯕꯗ ꯇꯥꯕ ꯍꯦꯛꯇ ꯐꯪꯂꯣꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯆꯐꯨ ꯑꯁꯤꯕꯨ ꯎꯗꯨꯅ ꯂꯧꯕ ꯆꯪꯂꯕꯁꯨ ꯆꯪꯂꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯐꯨꯝꯗꯤ ꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯈꯜꯂꯕ ꯃꯤꯁꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯝꯆꯧꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯍꯪꯈꯤ, ꯑꯣꯖꯥ, ꯆꯐꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯒꯨꯟ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯐꯨꯝꯗꯤ ꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯅꯣ ꯑꯣꯖꯥ? ꯑꯁꯣꯝꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯗꯨꯅ ꯍꯪꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯋꯥꯡꯂꯦꯟ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯩ ꯍꯥꯏꯒꯦꯁꯦ, ꯆꯐꯨ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯏꯕꯕꯨ ꯁꯤꯒꯗꯧꯔꯕ ꯃꯤ ꯑꯃꯕꯨ ꯀꯟꯗꯨꯅ ꯍꯤꯡꯍꯟꯕ ꯉꯝꯃꯤ, ꯑꯗꯨꯒ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯆꯐꯨ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯀꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕꯁꯨ ꯉꯝꯂꯤꯕꯅꯤꯗꯣ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯁꯣꯔꯦꯟ ꯕꯨꯠ ꯕ꯭ꯔꯦꯠ ꯊꯋꯥꯏ ꯀꯌా ꯑꯃ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯊꯥꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯗꯨꯅ ꯃꯈꯣꯏꯅ ꯁꯥꯐꯣꯡꯂꯛꯂꯕꯁꯨ ꯆꯐꯨ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯆꯐꯨ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯟꯅꯗꯨꯅ ꯁꯤꯖꯤꯟꯅꯕꯁꯨ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯜꯂ ꯀꯜꯂꯕ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯕꯨꯠ ꯕ꯭ꯔꯦꯠꯁꯤꯡ ꯑꯗꯨ ꯆꯐꯨ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯕꯤꯔꯝꯕꯗ ꯃꯈꯣꯏꯒ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯒ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯐꯨ ꯑꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯌꯧꯔꯕ ꯀꯥꯟꯗꯗꯤ ꯆꯐꯨ ꯑꯗꯣ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯋꯥꯡꯂꯦꯟ ꯊꯣꯏꯕꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯇꯣꯝꯆꯧ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯂꯣꯌꯥ ꯂꯥꯛꯄꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯕ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯁꯥꯔꯛꯄꯅꯤ꯫
ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯋꯥꯡꯂꯦꯟ ꯊꯣꯏꯕꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒ ꯑꯃꯥꯏꯕ ꯇꯝꯃꯤꯟꯅꯕ ꯑꯣꯖꯥ ꯀꯥꯞꯄꯗꯨꯗꯤ ꯃꯍꯥꯛꯁꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯈꯤ, ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯑꯅꯤꯗꯗꯤ ꯇꯥꯛꯊꯣꯛꯂꯒ ꯃꯉꯣꯟꯗꯗꯤ ꯇꯥꯛꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯥꯞꯄꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯇꯥꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ, ꯃꯉꯣꯟꯗꯗꯤ ꯇꯥꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯅꯤꯗꯗꯤ ꯇꯥꯛꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯋꯥꯔꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯗꯤ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯊꯟꯇꯒ ꯂꯩꯕꯁꯤꯗ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯣꯏꯅ ꯀꯔꯤꯁꯨ ꯈꯟꯅꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯣ ꯄꯣꯠꯂꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯄꯥꯕꯨꯡ ꯇꯣꯝꯆꯧꯅꯗꯤ ꯋꯥꯐꯝ ꯑꯗꯣ ꯁꯨꯡꯊꯥ ꯊꯥꯖꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯇꯣꯝꯆꯧꯅ ꯑꯃꯥꯏꯕ ꯀꯥꯞꯄꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯝꯆꯧꯅ ꯑꯃꯥꯏꯕ ꯀꯥꯞꯄꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯑꯃꯥꯏꯕ ꯀꯥꯞꯄꯗꯣ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯆꯪꯈꯤꯕꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯇꯣꯝꯆꯧꯅ ꯎꯍꯧꯈꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛꯁꯨ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯀꯥꯞꯄꯕꯨ ꯐꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯑꯃꯥꯏꯕ ꯀꯥꯞꯄꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯨꯅ ꯏꯀꯥꯏꯕ ꯄꯤꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯝꯆꯧꯗꯣ ꯂꯝꯍꯥꯡ ꯑꯃꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯇꯥꯎꯅ ꯁꯤꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯀꯌా ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯒꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯋꯥꯡꯂꯦꯟ ꯊꯣꯏꯕꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕꯤꯔꯝꯕ ꯆꯐꯨ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯣꯖꯥ꯫ ꯃꯇꯧ ꯀꯔꯝꯅ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯃꯥꯡꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯥꯞꯄꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯨꯕꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯃꯅꯥꯎ ꯅꯨꯄꯥ ꯏꯇꯣꯆꯥꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯥꯛꯄꯤꯒꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯨꯅ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯇꯪ ꯆꯠꯂꯒ ꯍꯪꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ? ꯊꯧꯗꯣꯛꯇꯨꯕꯨꯗꯤ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯁꯨꯝ ꯃꯣꯂꯣꯝ ꯊꯝꯅꯗꯅ ꯁꯨꯝ ꯇꯨꯡ ꯀꯣꯏꯅ ꯂꯩꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯇꯪ ꯆꯠꯂꯒ ꯍꯪꯉꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯝꯆꯧꯗꯣ ꯃꯍꯥꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗꯅꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯇꯣꯝꯆꯧꯗꯣ ꯂꯝꯍꯥꯡ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯤꯒꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦꯗꯅ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯑꯃꯥꯏꯕ ꯀꯥꯞꯄꯁꯨ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯑꯃꯥꯏꯕ ꯀꯥꯞꯄꯅ ꯍꯩꯔꯝꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯏꯇꯣꯆꯥꯅ ꯂꯣꯏꯅꯃꯛ ꯈꯪꯍꯧ ꯍꯩꯍꯧꯈꯤ꯫ ꯑꯗꯨꯒ ꯆꯐꯨ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯏꯇꯣꯆꯥꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯃꯥꯏꯕ ꯑꯄꯥꯟꯕꯗ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯨꯁꯤ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯣꯖꯥꯕꯨ ꯈꯪꯕꯤꯕ꯭ꯔꯣ? ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯩ, ꯐꯨꯝꯗꯤꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯅꯅꯕ ꯈꯟꯈ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯔꯥ? ꯍꯩ ꯂꯣꯌꯥ ꯂꯥꯛꯄ, ꯅꯪꯕꯨꯅꯤꯍꯦ! ꯐꯨꯝꯗꯤꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯅꯅꯕ ꯈꯟꯈ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯅꯍꯥꯛꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯏ꯫ ꯑꯃꯥꯏꯕ ꯑꯄꯥꯟꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯌꯥꯝꯅ ꯉꯛꯅ ꯑꯃꯥꯏꯕ ꯑꯄꯥꯟꯕꯗ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯐꯕꯁꯨ ꯃꯇꯥꯎ ꯂꯣꯌꯥ ꯂꯥꯛꯄꯗ ꯌꯦꯡꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯂꯣꯌꯥ ꯂꯥꯛꯄ, ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯍꯥꯛꯅ ꯐꯨꯝꯗꯤꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯎꯏ ꯍꯥꯏꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ,
ꯐꯨꯝꯗꯤ ꯄꯥꯠꯀꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨꯅꯤ ꯃꯍꯥꯛꯅ ꯅꯪꯁꯦ ꯆꯐꯨ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯈꯟꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕꯁꯤꯡꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯐꯣꯡꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯊꯧꯗꯥ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯐꯨꯝꯗꯤ ꯄꯥꯠ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯅꯪꯉꯣꯟꯗ ꯁꯥꯎꯍꯨꯝ ꯀꯌꯥ ꯄꯤꯔꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯂꯣꯌꯥ ꯂꯥꯛꯄ ꯅꯪꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯐꯨ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯣ ꯑꯗꯨꯒ ꯃꯨꯠꯀꯗꯧꯔꯤꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯀꯜꯂꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯥꯏꯁꯣꯟ ꯆꯤꯟꯁꯣꯟ ꯇꯧꯗꯨꯅ ꯆꯐꯨ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯃꯗꯨꯗ ꯅꯪꯅ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯇꯥꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯂꯦꯞꯁꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯅꯝꯊꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯗꯣ ꯑꯣꯖꯥ ꯑꯩꯗꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯈꯪꯗꯦ ꯆꯐꯨ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯒꯗꯤ ꯂꯩꯒꯗ꯭ꯔꯣ ꯑꯩ ꯃꯗꯨ ꯎꯗꯅꯗꯤ ꯈꯪꯉꯣꯏꯗꯣ ꯑꯣꯖꯥ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯏꯃꯨꯡ ꯐꯥꯎꯗ ꯆꯪꯉꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯄꯥꯟꯕ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯜꯂꯕ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯊꯧꯔꯛꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯃ ꯍꯥꯡꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯌꯥꯏꯐꯕꯗ ꯌꯦꯡꯍꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯉꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯆꯦꯃꯥꯏ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯆꯐꯨ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯏꯇꯠ ꯇꯠꯇꯅ ꯎꯈ꯭ꯔꯕ ꯆꯐꯨ ꯑꯗꯨ ꯑꯣꯏꯔꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯑꯄꯥꯟꯕꯗ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯁꯤꯒꯤ ꯆꯐꯨꯁꯤꯗꯤ ꯑꯩꯅ ꯃꯪꯗ ꯀꯌꯥꯔꯛ ꯍꯟꯅ ꯎꯈ꯭ꯔꯦ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯑꯃꯗ ꯑꯩꯅ ꯆꯐꯨ ꯑꯁꯦ ꯄꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯔꯦꯜ ꯑꯣꯏꯅ ꯇꯧꯕ ꯏꯔꯤꯜ ꯑꯃꯁꯨ ꯆꯦꯜꯂꯤ ꯍꯥꯏꯔꯤꯕ ꯏꯔꯤꯜ ꯑꯗꯣ ꯃꯅꯤꯟꯅ ꯐꯪ ꯐꯪ ꯀꯥꯏ ꯑꯗꯨꯒ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯁꯨꯛꯅ ꯃꯝꯅ ꯎꯏ ꯑꯩꯒꯤ ꯃꯪ ꯑꯗꯨꯗ ꯑꯗꯨꯒ ꯑꯩꯅ ꯎꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗꯁꯨ ꯁꯔꯨ ꯁꯔꯥꯡ ꯀꯌా ꯑꯃ ꯀꯥꯎꯁꯤꯡ ꯑꯣꯏꯅ ꯇꯥꯎꯊꯔꯛꯏ ꯉꯥꯏꯈꯣ ꯅꯪꯒꯤ ꯃꯪꯗ ꯎꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨ ꯃꯁꯤꯕꯨ ꯃꯥꯟꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅ ꯆꯦꯃꯥꯏ ꯑꯃ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯏ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯃꯛ ꯆꯦꯃꯥꯏ ꯑꯗꯨꯗꯁꯨ ꯇꯨꯔꯦꯜ ꯑꯗꯣ ꯌꯦꯠꯇꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯑꯄꯥꯟꯕꯗ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯗꯤ ꯑꯩꯅ ꯎꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨꯃꯛꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯦꯛꯂꯝꯂꯤꯕꯅꯣ ꯑꯩꯒ ꯅꯪꯒꯤ ꯄꯥꯕꯨꯡ ꯇꯣꯝꯆꯧꯒꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯎꯍꯟꯕꯤꯔꯝꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯛꯍꯧꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯖꯔꯒꯦ ꯑꯣꯖꯥ ꯀꯣꯟꯅ ꯑꯃꯨꯛ ꯇꯞꯅ ꯑꯃꯨꯛ ꯂꯥꯛꯅꯅꯕ ꯇꯧꯖꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯍꯟꯅꯅꯕ ꯇꯧꯈ꯭ꯔꯒꯦ ꯑꯣꯖꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅꯁꯨ ꯍꯣꯏ ꯌꯧꯅꯅꯕ ꯇꯧꯔꯣ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯌꯥꯏꯐꯕꯕꯨ ꯁꯨꯃꯥꯡ ꯃꯇꯣꯟ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯌꯥꯏꯐꯕꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯨꯋꯥꯡ ꯉꯥꯟꯕꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯅ ꯄꯔꯞ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯌꯥꯏꯐꯕꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯟꯒꯦ ꯇꯧꯏ ꯑꯗꯨꯝꯅ ꯇꯨꯒꯦ ꯇꯧꯕ ꯑꯗꯨꯗ ꯌꯥꯏꯐꯕꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯉꯥꯊꯔꯨꯔꯦ ꯂꯨꯋꯥꯡ ꯉꯥꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯐꯕꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯨꯋꯥꯡ ꯉꯥꯟꯕꯤꯅ ꯌꯥꯏꯐꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯏꯌꯥ ꯇꯧꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯇꯧꯅꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯏꯉꯛ ꯉꯛꯅ ꯌꯥꯏꯐꯕꯗ ꯑꯃꯨꯛ ꯌꯦꯡ ꯂꯨꯋꯥꯡ ꯉꯥꯟꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯌꯥꯏꯐꯕꯁꯨ ꯂꯨꯋꯥꯡ ꯉꯥꯟꯕꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯨꯋꯥꯡ ꯉꯥꯟꯕꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥꯟꯅꯕ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯌꯦꯡꯉ ꯂꯩꯔꯤꯗꯨꯅ ꯆꯠꯁꯤꯜꯂꯛꯑꯣ ꯊꯦꯡꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕ ꯒꯝ ꯆꯠꯈꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯏꯟꯅꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗ ꯌꯥꯏꯐꯕꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯑꯃꯥꯏꯕ ꯑꯄꯥꯟꯕꯒꯤꯗ ꯑꯃꯨꯛ ꯆꯠꯁꯦ ꯍꯥꯏꯕ ꯉꯥꯏꯈꯣ ꯏꯇꯥꯎ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯁꯤ ꯈꯔ ꯇꯞꯅꯀꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯌꯥꯏꯐꯕ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯦ
ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯥ ꯂꯥꯛꯄ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯌꯥꯏꯐꯕꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯏꯇꯣꯆꯥꯗꯤ ꯂꯥꯏꯟꯗꯧ ꯀꯥ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ? ꯑꯩꯅ ꯆꯐꯨ ꯑꯗꯨ ꯐꯪꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯀꯥꯎꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯆꯥꯛ ꯂꯣꯏꯔꯛꯄꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯉꯁꯥꯏ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯏꯇꯣꯆꯥ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯁꯟꯗꯣꯡꯗ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯕꯗꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯃꯗꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯔꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯌꯥꯝꯁꯤꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯏꯇꯣꯆꯥꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯈꯣꯏ ꯇꯥꯔꯤꯕ꯭ꯔꯥ? ꯅꯈꯣꯏꯅ ꯑꯃꯥꯏꯕ ꯑꯆꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯐꯨꯝꯗꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯆꯐꯨ ꯑꯃ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯧꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯇꯣꯆꯥꯅ ꯀꯧꯔꯤꯕ ꯂꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯏꯇꯣꯆꯥꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯏꯇꯣꯆꯥꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯊꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯇꯣꯆꯥꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯂꯥꯏ ꯈꯔꯗꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯂꯥꯏ ꯈꯔ ꯑꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯇꯝꯅꯕ ꯀꯌꯥ ꯍꯧꯔꯛꯂꯤ꯫ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯟꯅꯕ ꯌꯥꯏꯐꯕꯗꯣ ꯃꯍꯥꯛꯇꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯈꯨꯟ ꯑꯁꯤꯒꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯂꯣꯌꯥ ꯂꯥꯛꯄꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯇꯨꯝꯃꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯉꯔꯪ ꯉꯔꯪ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯌꯥꯏꯐꯕꯅ, "ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯤ ꯉꯁꯥꯏꯅ ꯍꯟꯖꯤꯜꯂꯛꯈ꯭ꯔꯕꯗꯥꯏꯅꯦ? ꯀꯅꯥꯅꯣꯅꯦ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯥꯏꯐꯕꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯃꯃꯤ ꯏꯁꯦꯡ ꯁꯦꯡꯗꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯃꯈꯣꯏ ꯈꯔ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯌꯥꯏꯐꯕꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀꯅꯥ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯃꯤ ꯁꯥꯃꯤ ꯌꯥꯏꯐꯕꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯃꯃꯤ ꯀꯌꯥ ꯁꯦꯡꯗꯕ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯈꯔ ꯉꯥꯁꯤꯜꯂꯤ ꯑꯗꯨꯒ ꯈꯖꯤꯛꯇꯪ ꯀꯥꯍꯜꯂꯒ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜꯗꯒꯤ ꯑꯁꯨꯝ ꯆꯪꯂꯛꯂꯤꯕ ꯃꯃꯤ ꯁꯦꯡꯗꯕ ꯑꯃꯨꯕ ꯑꯗꯣ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯌꯥꯏꯐꯕꯍꯣꯏꯒꯤ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯕ ꯃꯌꯦꯛ ꯁꯦꯡꯗꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯣ ꯌꯥꯏꯐꯕꯍꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡ ꯀꯣꯏꯔꯒ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗ ꯐꯥꯎꯒꯠꯂꯛꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯃꯗꯨꯗ ꯌꯥꯏꯐꯕꯅ, "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯕꯨꯠꯂ ꯂꯥꯏꯔ ꯀꯔꯤꯅꯣꯅꯦ ꯑꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯎꯔꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯔꯕ ꯑꯗꯨꯒ ꯃꯇꯨꯅ ꯖꯣꯝ ꯖꯣꯝ ꯆꯣꯝꯕ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯃꯈꯣꯡꯒ ꯂꯩꯕꯥꯛ ꯇꯥꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯝ ꯒꯝ ꯆꯠꯈꯤꯕꯗꯣ ꯎꯔꯛꯏ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯌꯥꯏꯐꯕ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯗꯨꯅ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯥ ꯑꯗꯣ ꯀꯤꯈꯤꯕꯅ ꯐꯩꯖꯨꯞ ꯑꯗꯣ ꯆꯤꯡꯈꯠꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯌꯥꯏꯐꯕꯁꯨ ꯅꯣꯡ ꯉꯥꯜꯂꯛꯂꯕꯅꯤꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯀꯧꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯏꯐꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕꯗꯣ ꯇꯥꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯅ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯐꯃꯨꯡꯒꯤ ꯃꯁꯤꯗ ꯌꯥꯏꯐꯕꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯏ꯫ ꯏꯇꯥ ꯌꯥꯏꯐꯕ, ꯀꯔꯤꯅꯣ ꯅꯪ ꯑꯌꯨꯛ ꯌꯥꯍꯧꯕꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯃꯝꯃꯤꯁꯤꯅ? ꯅꯪ ꯉꯔꯥꯡ ꯑꯗꯨꯝ ꯅꯌꯨꯝꯗ ꯆꯠꯇ꯭ꯔꯕ꯭ꯔꯣ? ꯑꯩ ꯀꯥꯁꯤꯗ ꯁꯨꯔ ꯅꯩꯁꯜꯂꯒ ꯑꯗꯨꯝ ꯍꯤꯞ ꯂꯩꯔꯕ꯭ꯔꯕ ꯅꯪꯕꯨ? ꯑꯩꯅ ꯉꯔꯥꯡ ꯇꯨꯝꯕꯗꯗꯤ ꯅꯪꯕꯨ ꯂꯩꯍꯧꯗꯗꯥꯏꯅꯦ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ? ꯑꯁ, ꯑꯩ ꯉꯁꯥꯏꯅ ꯂꯥꯛꯑꯕꯅꯤꯁꯦ, ꯅꯪ ꯉꯁꯥꯏ ꯀꯧꯕ ꯇꯥꯗꯦ꯫ ꯀꯩꯗꯧꯔꯕꯅꯣꯅ ꯆꯪꯉꯒ ꯅꯪ ꯅꯁꯥ ꯅꯣꯝꯃꯒ ꯍꯧꯗꯣꯏꯁꯤꯅꯤ꯫ ꯑꯣ, ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯑꯉꯥꯡꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯄꯥꯟꯕ ꯍꯣꯏꯗ ꯆꯠꯁꯦ ꯍꯥꯏꯔꯤꯔꯣ? ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯁꯦꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯑꯝꯇ ꯅꯠꯇꯦꯁꯦ, ꯍꯧꯒꯠꯂꯣ, ꯏꯕꯥꯅꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯨꯝꯗꯉꯩ ꯂꯥꯛꯏꯅꯤ꯫ ꯑꯩꯅꯦ ꯉꯔꯥꯡ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯗ꯭ꯔꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯦ? ꯍꯥꯏꯔꯛꯑꯣ, ꯀꯔꯤ ꯋꯥꯅꯣ? ꯀꯔꯤ ꯇꯧꯔꯒꯦ ꯉꯔꯥꯡ ꯑꯍꯤꯡ? ꯍꯨꯔꯥꯟꯕ ꯆꯪꯉꯛꯏꯔꯣ? ꯑꯁ, ꯑꯗꯨꯒꯤ ꯑꯝꯇ ꯅꯠꯇꯦꯁꯦ, ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦꯗꯅ ꯑꯩꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯉꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯤꯟꯅꯔꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ꯫ ꯑꯗꯩꯗꯒꯤꯗꯤ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯑꯁꯤꯕꯣꯅ ꯃꯨꯟꯅ ꯌꯦꯡꯉꯨ ꯂꯩꯔꯤꯉꯩ ꯈꯨꯟꯗꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯄꯔꯞ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯣꯏꯔꯒ ꯆꯠꯈꯤꯕꯩ ꯋꯥꯅꯤꯗ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗ ꯃꯇꯨ ꯖꯣꯝ ꯖꯣꯝ ꯆꯣꯝꯃꯤ, ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ, ꯃꯃꯤꯁꯨ ꯀꯌꯥ ꯁꯦꯡꯗꯦ꯫ ꯑꯩꯅ ꯃꯁꯤ ꯑꯗꯅ ꯆꯤꯡꯅꯔꯒ ꯆꯤꯡꯅꯕꯗꯒꯤ ꯑꯩꯅ ꯃꯈꯣꯡꯗ ꯌꯦꯡꯉꯨꯕꯗ ꯃꯈꯣꯡꯗꯣ ꯂꯩꯕꯥꯛ ꯊꯦꯡꯗꯦ, ꯄꯥꯏꯔꯒꯅꯤ ꯆꯠꯈ꯭ꯔꯤꯁꯦ꯫ ꯑꯩ ꯑꯗꯨꯅꯅꯦ ꯀꯤꯃꯟꯗꯅ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯇꯨꯝꯗ꯭ꯔꯕꯅꯤ꯫ ꯅꯉꯣꯟꯗ ꯄꯥꯎꯁꯦ ꯇꯝꯒꯦꯗꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅꯤ꯫ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯄꯥꯟꯕꯅ ꯍꯥꯏꯕ ꯕꯨꯠ ꯕ꯭ꯔꯦꯠ ꯂꯥꯏꯁꯤꯡꯗꯨꯕꯨ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯕ ꯖꯥꯠꯂꯣ? ꯑꯁ, ꯈꯪꯗꯦꯁꯦ, ꯍꯣꯔꯦꯟꯅꯦ ꯑꯩꯈꯣꯏ ꯉꯥ ꯐꯥꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯐꯨꯝꯗꯤꯄꯥꯠꯇ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯕ ꯆꯠꯄꯗꯅꯦ, ꯏꯇꯥꯎ, ꯅꯪꯅ ꯍꯦꯛ ꯎꯏ ꯍꯥꯏꯕ ꯅꯨꯄꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯤꯗꯣ, ꯃꯗꯨ ꯎꯔꯕꯗꯤ ꯅꯪꯅꯅꯦ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗꯅꯦ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯃꯨ꯫ ꯑꯗꯨꯒ ꯑꯣꯖꯥ ꯑꯄꯥꯟꯕꯒ ꯎꯅꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯗꯨꯗꯨꯒꯅꯦ ꯃꯉꯣꯟꯗꯒꯤ ꯆꯐꯨ ꯑꯗꯣ ꯂꯧꯅꯕ ꯇꯧ꯫ ꯆꯐꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯉꯝꯂꯦꯗꯅ, ꯑꯗꯨꯒ ꯂꯩꯀꯥꯏ ꯍꯦꯛꯇ ꯇꯧꯔꯛꯀꯗꯧꯔꯤꯕ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯏꯇꯥꯎꯅ ꯉꯝꯂꯒꯅꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯍꯣꯔꯦꯟ ꯐꯨꯝꯗꯤꯄꯥꯠ ꯌꯧꯔꯒ ꯀꯔꯤꯅꯣꯗꯨ ꯈꯟꯅꯔꯁꯤ꯫ ꯑꯃꯨꯛ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯑꯔꯦꯝꯕ ꯇꯥꯗꯣꯏꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯨꯝꯗꯤꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒ ꯐꯨꯝꯗꯤꯄꯥꯠꯇ ꯉꯥ ꯐꯥꯕ ꯍꯦꯛ ꯆꯠꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧꯔꯨꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯐꯨꯝꯗꯤꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯐꯨꯝꯗꯤꯄꯥꯠ ꯑꯗꯨꯒꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯒꯤ ꯍꯤꯗ ꯀꯥꯈꯠꯅꯗꯨꯅ ꯐꯨꯝꯗꯤꯄꯥꯠꯀꯤ ꯏꯄꯥꯛꯂꯣꯝꯗ ꯍꯤꯁꯤꯡ ꯑꯗꯨ ꯍꯣꯟꯗꯣꯔꯛꯇꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯃꯥꯅ ꯍꯦꯛ ꯎꯕ ꯅꯨꯄꯤ ꯑꯗꯣ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯄꯥꯛ ꯑꯗꯣꯝꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯕꯁꯨ ꯐꯨꯝꯗꯤꯄꯥꯠ ꯑꯗꯨꯒꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯉꯥ ꯐꯥꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯌꯨꯝꯗ ꯀꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯊꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯍꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯀꯥꯔꯛꯂꯤ꯫ ꯑꯁꯣꯝꯗ ꯂꯥꯛꯄꯅ ꯃꯈꯣꯏ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯏꯄꯥꯛꯂꯣꯝꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯌꯥꯏꯐꯕꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯈꯤꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯥꯒꯤ ꯌꯨꯝ ꯌꯧꯅꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯍꯧꯔꯦ꯫ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯁꯨꯝ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯏ ꯍꯥꯏꯗꯨꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯜꯂꯤ,
ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯌꯥꯏꯐꯕꯅ ꯍꯥꯏꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯀꯌꯥ ꯁꯥꯄꯣꯡꯂꯛꯄ ꯍꯧꯔꯛꯂꯅꯤ ꯍꯥꯏꯕꯗꯨ ꯍꯧꯔꯛꯂꯕ ꯖꯥꯠꯂꯅꯦ ꯑꯃꯥꯏꯕ ꯑꯄꯥꯟꯕꯅꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯌꯥꯏꯐꯕꯅ ꯃꯥꯅ ꯎꯏ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤ ꯉꯁꯥꯏ ꯃꯅ ꯇꯝꯂꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯤꯗ꯭ꯔꯅꯦ ꯑꯁꯨꯝꯅ ꯂꯣꯏꯌꯥ ꯂꯥꯛꯄ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯁꯨ ꯌꯧꯔꯛꯂꯦ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥ ꯇꯣꯝꯕꯤꯔꯩꯁꯨ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇꯣꯝꯕꯤꯔꯩꯅ ꯂꯣꯏꯌꯥ ꯂꯥꯛꯄꯗ ꯀꯗꯥꯏ ꯉꯁꯤꯅ ꯉꯥ ꯀꯌꯥꯝ ꯐꯔꯛꯂꯕ ꯏꯃꯥꯗ ꯄꯤꯔꯛꯂꯣ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ngasi khara ngana halo ima isa si inung nungaiti mang hasu kaya nungaiti ngasi di thinglakanu ko ima hoida karisu tawroida ima ne phajon thoklamaga lakadori bani ningthi jina leiramuko nang handak marakse karino mai tawi mahausa kai pan manati ima chale asam na hairam laga mama tumbirei do kaithenda loya lakpana pharakpa nga singa do yunana bagida magda chatkhri loya lakpasu mama na chatkhiba do ngahak yengdam laga mahaksu maning dom da lai masidagi yaifabasu iruja mai thajaduna masa sengdokpa loiraba matungda loya lakpagi yumda lakli masidagi mahak loya lakpagi mayum yoroduna sumanga leptuna loya lakpu kauri matamaduta loya lakpana maning domdagi ai somda maning da lei haidna lawrakpadagi yaifabado loya lakpagi manak romda lai asomna yaifabada lakpa adu da loya lakpana uri maduda loya lakpana itaw chango aisu iruja maithajaba siloraga nangina nakta lakke haidana aisu sem sarami bani chango sida phamu hoine aisu nang lakpado ngak ngai siran torambani adu ngaiba ngamlaktadana lai bani hojikti ai ule nangina nakka lakledana atai nati nangbu ngasai di nupidu udoro udida mata ngahan makai di ubani adubu ngasi di udi aisu karai waida leibano haiduna phanakana di koyei leiduna yengbani adubu ngasi di uba phangdi ta hoi adu fare ne nangna aikhoya lake na toromine haidubu kai amu leirage nangi su bera kaba horabo hera adugi natida ibani hayengdi oza maiba panbo hoida chattapa yadre na haige tawbunida adugira chala lori kaino ado chatpa tarati ayipuna chasi farese nangsu lehoro aisu numit tarakringa sida chanaba tawrake hoine farene leikai si bawung ama tawrak leibo atuna nangsu mamdringida hallo law aisu mangbo thidoke asumna haiduna yaifababu loya lakpana sumang phawba thidok pirakli masidagi yaifabasu mayum lomda sum chatkhrei aduga loya lakpasu maning lomda dumak lakle asumna matamdo asum haukibana haujikti loya lakpaki mama tombireisu kaitheldagi halakle asumna mama na halakpa da loya lakpasu tholaktuna mama bu i tanja adu da mama tombireina hai aine kaithedagi pawama tarakline kari pawnoi kana amuke dorage hera atigi natise ngarang no bidang se aikhoigi leira khulak likai khul asidane musin muba mayam amane chatlaga ne murum wari sanai haidana mi punamune kibra loinarabani hai numidang amama thekpadane yumdi mapan thokanu ko nangne handak barak kenomai tawi likai sinaga maro lama kenoma torakpane asumna mama tombireina haram laga sakhumda sak thonobagida makta changkhre masidagi loya lakpasu mahaki kada changaktuna phamuda longna hepi aduga mahaksu wakhal kaya khalli somda luwang nganbiri ngahan mana thindin khiba mangonda su lale haijera khiba nupa do madugi wakhal khanduna momon noktuna leiri asumna matam madu asum haukhre haujikti ahing nungai matam jorokli loya lakpasu nungaina tumli matam madu da mahakna pakapa ipak amada mahakna hi honduna chatlami asumna loya lakpana hi honduna asum chatlingai paklaba ipak adudagi makokta chura thetpi yengbada changkhonna phajarabi mangan nairabi nupi ema isingi iya hedudagi phawgalakle aduga phawgalakli nupi eduna hairi
Taibang nongyay chawdaba tamba oiba ipariwo ngasi korong nongjadi tamba oiba nangonda nama irai leimai hakna karigumba wafam khara pungmel lamgedo hayeng inung sora ngalakpaga taibang kanana sangnadraba phumdi pat adugi makha thangbada leiba phumdi marak aduda laudo ipari aduga mafam aduda lakpada napang kana yauphadedo ipari ahangna sum khongdoi hulakpada phum madugi mathakta khangpok sangama uganido khangpok sangadugi manungta nahakna changlakadabani wanglen mikup aduda nahakna sapu ama thengnaganido sapu ado nahakna lawgadabani nahakna sapu ado hek paibaga mafam madugi akoibada aki ba sabtra kaya ama tawrakkanido adubu pari nahakna taroklibasing ado kifade nahakna sapu ado paiduna awang pangna hi ado tuna yangna holakadabanido phumdi pat asida isai mapan phauna chelakpa trial gi mafam ama leiribani mafam adu yengonaba nahakna hi ado ngamjabi thaduna holakadabani pari hairiba mafam adu hek jawbaga nahakna laije iron nungmaduda sapu adu lupsellaba matung laimai thakta malem thakta amuk thangalakadabani matam maduda nahakna maikai ngakpa layam singpu pukningta punem jaduna ningjaduna sagon najagadabani ko pari wanglen mikup aduda maikai kayadagi amuba maikhu mayamama pairaktuna safu aduda sangkhigadoribani adumna amuba maikhu mayamama pairaklaga safu aduda hek sangkhibaga nahakna la ton amana tawduna safu ado makhum chena khomjillu aduga paya parai taretlak kigadabani madugi matungda safu ado laije ironung aduda langthakhoko adumna tawraba matungda nahakna nayum mongba naranjaida hanwai jagadabani asomna haramlaga irai leima lairembi ado laije ironung aduda lupkhri aduga mafam khangdana mangkhri masidagi di loya lakpasu mikap khangthok tholai masidagi mahakna phamung aduda phuk agatuna phammi makhong ani do kangthonda yanthai makut aniduna phamungda namli makok ado laimaida nonthaduna mahakna mamangda ukhiba ado ningsingli aduga irai leima ima lairembi aduna hairamba wafamsing adusu mahakna ningsingli asomna tawduna mahak nonganba ngaikhi asomna loya lakpana nonganba ngaiba oina phamungga longna hiptuna wakhan kaya khanduna leiringai nongdi ngamphum taruklei matam maduda mahaki yumgi yena khada mine dung chenba wari sanabagi makhol kaya ama taraklei taroliba mawong aduda loya lakpa ingak ngai aduga mamanaba yaifabana hairamba adusu ningsingdai masidagi mahakna nongda ngan kisinu haiduna mabukningda singlaga leiri masidagi loya lakpa mi kana hawatna dringai mahaki thabak ado tawbuna sumgani khalaklaba malai phamungdagi hawgalakli aduga masa mawu sengdokli asomna masa mawu sengdokpa lorba matungda laning thau sana mahi gi kada changlaktuna laning thau sana mahi bu khoromjari aduga ima leimaren sidebisu khoromjari asomna khurumba lorba matungda mahakna mapanda thuraktuna kana khangan uhandana phumdi pat aduda matomta lakli asomna lakpana haujikti loya lakpa do phumdi pat ado yorakli pat adugi ima yado manin phong kari ayuk angan ba mamli ba matam oibanina phumdi pat aduda kanasu leibadi udi kanasu lakpa natte somdadi loya lakpagi mamanaba yaifaba do ngarang haina khibagi matungina amaiba apanbagi mayumda ayuk ngata chatsi haina khiba aduna loya lakpagi manakta loya lakpu haunabagi damakta lakli masidagi yaifabana loya lakpabu sumangda leptuna hanna kaurakli tanja aduta loya lakpagi mama ado tharokli aduga yaifabada haima ibungo yaifaba nangki nataw loya lakpati ayuk ngata mamli ngai theki hawgutlaga iruja maithajaraga thokrabadine aidi na khoida chatlibra haibabu natti na khoida sul audabro maduda yaifabana masada singnaba amaga loinana hairi hoi ma atopa mamanaba singa chatlam basu yai adudi ai aswai phau yengugige ai amuk chatlage ma asomna haram laga yaifabado thungalomda parap tholakli masitegi mahakna wakhal kaya khanna yum lomda lakli
ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯏꯇꯣꯆꯥꯗꯣ ꯃꯍꯥꯛꯇꯤ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯌꯦꯠꯄ ꯄꯤꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯐꯨꯝꯗꯤꯄꯥꯠ ꯑꯗꯨꯒꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯍꯤ ꯍꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯉꯔꯥꯡ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯍꯤ ꯑꯗꯣ ꯑꯁꯨꯝ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯣꯝꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯤ ꯑꯗꯣ ꯍꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯏꯃꯝ ꯃꯝꯃꯤ, ꯏꯁꯨꯛ ꯁꯨꯛꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯉꯪꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯤ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥ ꯂꯥꯛꯄꯅ ꯏꯍꯧꯔꯛꯂꯤꯕ ꯑꯀꯤꯕꯒꯤ ꯁꯥꯎꯍꯨꯝ ꯄꯨꯝꯅꯃꯛ ꯅꯝꯊꯦꯛꯇꯨꯅ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯏꯔꯥꯏ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯃꯕꯨꯛꯅꯤꯡꯗ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯃꯪꯗ ꯎꯈꯤꯕ ꯃꯪꯗ ꯍꯥꯏꯔꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯄꯨ ꯈꯣꯏꯔꯨꯝꯖꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯎꯆꯤꯜ ꯅꯥꯆꯤꯟꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯐꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯔꯥꯎꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯅꯕ ꯍꯤ ꯑꯗꯣ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯏꯃꯝ ꯃꯝꯁꯤꯟꯈ꯭ꯔꯤ꯫ ꯑꯃꯨꯕ ꯂꯩꯆꯤꯟ ꯀꯌꯥꯅ ꯀꯨꯞꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯈꯤꯗꯨꯅ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯂꯣꯌꯥ ꯂꯥꯛꯄ ꯑꯗꯣ ꯃꯁꯥꯗꯣ ꯀꯤꯕꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯍꯤ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯅꯧꯔꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯕꯨꯛꯅꯤꯡꯗ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯕꯨ ꯆꯦꯠꯅ ꯈꯣꯏꯔꯨꯝꯖꯔꯕ ꯃꯇꯨꯡ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯨꯛꯅ ꯃꯝꯂꯕ ꯑꯃꯨꯕ ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯣ ꯃꯍꯥꯛꯅ ꯎꯈꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯄꯥ ꯌꯦꯡꯗꯨꯅ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯑꯁꯨꯝ ꯍꯤ ꯑꯗꯣ ꯍꯣꯟꯖꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯕ, ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯔꯕ ꯅꯨꯄꯤ ꯑꯃ ꯅꯥꯍꯦꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯊꯣꯔꯛꯏꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯀꯤꯈꯤꯕꯅ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯤ, ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ꯫ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯐꯝꯊꯗꯨꯅ ꯈꯥꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯀꯌా ꯑꯃ ꯃꯈꯣꯡ ꯌꯥꯎꯗꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯁꯤꯡꯗꯨ ꯎꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯍꯤꯅꯨꯡ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯑꯀꯤꯕꯗꯣ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯤꯅꯨꯡ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯇꯨ ꯖꯣꯝ ꯆꯣꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯍꯤ ꯑꯗꯨ ꯊꯦꯡꯅꯗꯕꯤꯗ ꯇꯔꯪ ꯃꯂꯪ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯧꯔꯤꯕ ꯑꯗꯣ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯅꯨꯡ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯇꯨ ꯖꯣꯝ ꯆꯣꯝꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯕꯨꯠ ꯑꯗꯨꯅ ꯖꯔ ꯋꯥꯡꯈꯠꯂꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ, ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯁꯥꯡꯕ ꯑꯗꯨꯅ ꯁꯦꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯂꯥꯏꯖ ꯏꯔꯣꯟ ꯅꯨꯡ ꯑꯗꯨꯗꯒꯤ ꯐꯨꯝꯗꯤꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯗꯣ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯐꯨꯝꯗꯤꯄꯥꯠ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯔꯅ ꯀꯥꯝꯕꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯆꯦꯟꯕꯒꯨꯝ ꯆꯦꯟꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯏꯉꯛ ꯉꯛꯅ ꯑꯀꯟꯕ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯈꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯐꯨꯝꯗꯤꯄꯥꯠ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯟꯗꯨꯅ ꯂꯦꯞꯂꯤꯕꯗꯣ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯐꯨꯝꯗꯤꯄꯥꯠ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯏꯌꯣꯟꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯨꯝꯗꯤꯄꯥꯠ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯄꯨꯅꯦꯝꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯨꯝꯗꯤꯄꯥꯠ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ
loya lakpabu matung inarau haibagi mawong ama ulamlaba matungda phum adugi mathakta sariba khangpok sang adugi manungda changkhri loya lakpasu matungda moli inari asumna phumdi pat ima lairembi aduga loya lakpaga makhoyani asum changlakpana haujikti khangpok sang adugi manungda leiriba sapu adugi manak jorakli masidagi phumdi pat ima lairembi aduna loya lakpada chingni yenglaga sapu ado tapna lokhalai aduga loya lakpada sapu ado sinarakli masidagi loya lakpasu sapu ado makok nona khorum jaduna loksali asumna loya lakpna sapu ado makhutna hek paibaga phumdi pat adugi mayaida leiriba khangpok sang adugi akoibada leiriba ising ado ithak ipom kaduna thak nomlakli masidagi phumdi pat ima lairembi aduna loya lakpada khonglei thuna hanwai kro mafam masi angakpa sabda torpa haurakle hairakpadagi loya lakpa khonglei khara thuna hi aduda kakhali aduga sapu ado mafam sana thammi masigi matung mahaki mamangda hairam khiba mafam madu tana mahangna phumdi pat adugi awang mai kai tamna hi ado khonglei thuna holakle asomna mara hi ado khonglei thuna holingai phumdi pat adugi ising imaya do ithak ipom hauduna aki ba sabta kaya ma tauri aduga ithak ipom sing aduna hi adubusu himai leina ba kaya ma honarakli adubu loya lakpana mana pariba nauren adupu chetna paiduna hi ado awang pangna leptana sumak holaki adumna mahangna hi ado kanna holingai ising ithak ipom hawada natana akanba nungri nusik kaya silaktuna hi adutubu humdokna ba honarai adubu loya lakpa mabuk ningda phumdi pat ima lairibi adubu setna pukningda ningjaduna hi ado nauren chetna paiduna awang pangna namduna holakli asomna loya lakpana awaba kaya mayokna hi ado namduna holakpana haujikti mahaki khomlen manglanda irai leima imana hairamba turel adugi manak ado yoksilakli adumna loya lakpana mafam mato hek choubaga maikai tara pumam mamba haurakli masidagi akhak arau loinana nong haitharakli tarakli pa nongnik sing ado musin mui masidagi loya lakpana lepa leitana hi ado asom honjal lakpana haujikti mahaki khomlen manglan chada hairamba mafam ado yorakli masidagi mahangna mafam ado yorabanina thabak hauraki haiduna sapu ado tapna lokalakli aduga sapu ado laije iron nungaduda lupsalli madugi matungda mahangna isingna pik thana yauraba sapu ado malem thakta thangatuna phumdi pat ima lairembi amadi irai leima imabu mabukningda set aningjaduna mamit uisinduna leiri masdagi ikhang khanghodana maikai tara sumdaini paldagi amuba lechil kaya paisillaktuna sapu aduda sangba horakli matamaduda sapu ado yamna kanna niglai masidagi loya lakpana sapu ado yamna setna pairi asumna torambadagi mahakna mamit ado tapna pangthorakli matamaduda sapu adugi manung aduda yamlaba maikhu mayam ama sapu aduda paishilakli bado uri madu upada loya lakpa kiwa amaga loinana ngakli matamaduda paishilakliba maikhu sing adugi marakta butpet ki satam manba kaya amasu yauri aduga law khongba kappa lawbagi makhol su tari asanna tawraba matungda chapu aduta changlakliba leichin amuba singado adusu paishilakpa lepkhrei masdigi loya lakpana pongloi loire haiba khangladuna mahangna hinungdagi paklaba lalaton ama puthurakli aduga chapu aduta kupsinduna paya parina kisenduna laije iron nungaduta thadakrei adupna tawba adudagidi maikai tara mamlamba nong khapa lawbaga loinana amuba tonglikka loinana taramba nong ado hangkhri aduga mamlamba atiyasu tapna haidokiduna haujikti puhang hangni taru ba sangbana ba atiyada korau hanba mahakna masek mangal naina thoklibado loya lakpana ujare asumna thabak punamak lorba matung loya lakpa hi ado tapna honduna mahak mayum lomda laklei asumna lakpana haujikti mahakna phumdi pat aduki hithang pham adu yauri masidagi mahak hithang pham aduta kakhalakli asumna mahakna hithang pham adudagi karakpada mahakki bamanapa yaifabado leptuna leirami maduda loya lakpana yaifaba nangdi sida kana ngairamlibano hai ngaiba natini nangbu phumdi pat asida kaidoribano ima lairembi tu theory bro natti sita ai
ꯆꯠꯅ ꯋꯥꯔꯤꯗꯨ ꯂꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯥꯒꯤ ꯃꯔꯨꯞ ꯌꯥꯏꯐꯕꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯃꯃꯪꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯔꯤ ꯃꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥ ꯂꯥꯛꯄꯗ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯤ ꯑꯗꯨꯒ ꯃꯇꯥꯎ ꯌꯥꯏꯐꯕꯅꯁꯨ ꯃꯇꯥꯎ ꯂꯣꯌꯥ ꯂꯥꯛꯄꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯃꯤꯟꯅꯈꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯥꯏꯕ ꯏꯇꯣꯆꯥꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯂꯣꯌꯥ ꯂꯥꯛꯄ ꯁꯦꯟꯅꯅꯕ ꯊꯥꯈꯤꯕ ꯂꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯈꯤꯕ ꯂꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯌꯥ ꯂꯥꯛꯄꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯆꯐꯨ ꯑꯗꯨ ꯐꯪꯂꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯈꯪꯂꯛꯂꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯐꯔꯦꯗ ꯑꯩꯅ ꯋꯥꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯗꯣ ꯐꯔꯦ ꯁꯤꯈꯤꯕ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯋꯥꯁꯜꯂꯔꯣꯏꯒꯦ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯑꯐꯕ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯏꯆꯥ ꯑꯁꯤꯗ ꯍꯌꯦꯡ ꯇꯥꯏꯅꯍꯧꯕꯗꯣ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯏꯇꯣꯆꯥ ꯑꯐꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯔꯛꯂꯒꯗꯕ ꯑꯋꯥ ꯑꯅꯥ ꯅꯪꯂꯒꯗꯕ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯒꯗꯕ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯌꯥꯏꯐꯕꯅ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯅꯝꯗꯨꯅ ꯑꯃꯥꯏꯕ ꯑꯄꯥꯟꯕ ꯍꯣꯏꯗ ꯄꯨꯔꯛꯇꯨꯅ ꯑꯄꯥꯟꯕꯗꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯛꯀꯗꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯈꯤꯕ ꯑꯃꯗꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯃꯪꯗ ꯎꯔꯤꯕ ꯇꯥꯈ꯭ꯔꯤꯕ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕు ꯀꯟꯕꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯗꯕ ꯂꯩꯀꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯈꯥꯡꯄꯣꯛꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯋꯩ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ